ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯑꯕꯦꯝꯃ ꯂꯨꯋꯥꯡ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯁꯅꯥꯍꯟꯕꯤ ꯃꯥꯡꯒꯣꯜꯒꯤ ꯖꯨꯔꯤ ꯃꯈꯥꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯔꯤ ꯑꯗꯨꯒ ꯅꯤꯡꯉꯝꯗꯅ ꯁꯣꯟꯖꯔꯤ ꯏꯃꯥꯒꯤ ꯏꯆꯥꯊꯣꯏ ꯏꯃꯥꯗꯤ ꯌꯥꯝꯅ ꯋꯥꯔꯦꯗ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯗꯕ ꯀꯨꯏꯔꯦ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯤ ꯄꯤꯕꯥ ꯑꯍꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯄꯤꯕꯥ ꯑꯍꯟꯅ ꯃꯃꯥ ꯅꯪꯕꯨ ꯌꯥꯔꯦꯗ ꯅꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦꯅꯤ ꯅꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯦ ꯏꯆꯥꯗꯨ ꯑꯩꯈꯣꯏꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯇꯝꯃꯝꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯋꯥꯈꯜꯗꯨ ꯈꯔ ꯆꯥꯎꯊꯣꯛꯑꯣꯕ ꯁꯅꯥꯍꯟꯕꯤꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯁꯥꯒꯤ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯑꯃ ꯀꯥꯏꯅꯕ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯈꯤ ꯍꯥꯏꯕꯗꯣ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯞꯂꯤ ꯄꯤꯕꯥꯟꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤꯅꯦ ꯀꯔꯤꯒꯤ ꯑꯋꯥꯕ ꯈꯪꯂꯣꯏꯗꯣꯔꯤꯕꯅꯣ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯕ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯅ ꯊꯦꯝꯖꯤꯟꯖꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯄꯥꯔꯤꯅ ꯃꯃꯥ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯕꯕꯥ ꯅꯪꯁꯨ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯅꯤꯗꯣ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯅꯩ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯏꯆꯥꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯗ ꯄꯥꯔꯤꯅ ꯃꯃꯥ ꯅꯪꯁꯨ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩ ꯑꯉꯥꯡꯒ ꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯛꯈꯤ ꯁꯅꯥꯍꯟꯕꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯃꯍꯥꯛꯀꯤ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯗꯨꯛ ꯃꯩꯔꯥ ꯀꯠꯇꯨꯅ ꯊꯧꯅꯤꯖꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯗꯣꯝꯆꯥ ꯊꯣꯛꯄ ꯊꯥꯔꯤꯛꯇꯨ ꯍꯥꯊꯨ ꯆꯦꯜꯂꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯂꯥꯏꯁꯪꯗꯒꯤ ꯊꯣꯛꯂꯛꯄꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯑꯅꯤ ꯑꯍꯨꯝ ꯊꯥꯡꯕ ꯍꯧꯔꯛꯄꯒ ꯊꯥꯔꯤꯛꯅ ꯏꯕꯦꯝꯃ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯇꯨꯡꯂꯣꯝꯗ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯗꯣꯝꯆꯥ ꯑꯌꯨꯛꯁꯤꯗ ꯏꯗꯣꯝꯆꯥꯅ ꯍꯥꯊꯨ ꯆꯦꯜꯂꯛꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯗꯨꯗ ꯊꯥꯔꯤꯛꯅ ꯕꯦꯝꯃꯗꯣ ꯉꯔꯥꯡ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯄꯒ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯋꯥꯟꯊꯈ꯭ꯔꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯆꯩꯔꯣꯟ ꯂꯣꯟꯗꯨꯅ ꯂꯩꯔꯦ ꯉꯔꯥꯡꯅ ꯂꯥꯛꯂꯕꯁꯨ ꯌꯥꯕꯅꯤ ꯅꯣꯏ ꯀꯀꯥꯒ ꯑꯩꯒꯗꯤ ꯃꯥ ꯂꯥꯛꯅꯕꯗꯅꯦ ꯂꯩꯔꯕ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯊꯪꯅꯕ ꯃꯣꯏ ꯈꯔ ꯀꯧꯔꯨꯗꯨꯅ ꯐꯝꯍꯧꯔꯤ ꯅꯪꯒꯤ ꯀꯀꯥꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯍꯧꯔꯤ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯆꯤꯜꯂꯛꯂꯤꯕꯅꯤ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯝꯈꯤꯒꯦ ꯑꯩꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯄꯣꯔꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯏꯗꯣꯝꯆꯥ ꯊꯥꯔꯤꯛ ꯍꯣꯏꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯅꯪ ꯑꯃꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯗꯕꯅꯤ ꯅꯌꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯀꯔꯤꯝꯇ ꯈꯟꯗꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒ ꯊꯥꯔꯤꯛꯀ ꯑꯅꯤ ꯑꯗꯣ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯂꯥꯛꯄꯅ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯩ ꯊꯥꯔꯤꯛ ꯍꯣꯏꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒ ꯊꯣꯡꯒꯥꯜ 5-6 ꯂꯥꯞꯅꯩ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯕꯦꯝꯃꯗꯣ ꯁꯥꯎꯕ ꯍꯦꯟꯀꯠꯂꯛꯏ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯔꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯗꯨ ꯎꯕꯒ ꯈꯪꯂꯩ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯦ ꯍꯥꯏꯕ ꯑꯁꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯗꯣꯝꯆꯥ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃꯒ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯈꯔꯒ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯃꯁꯤꯗꯒꯤ ꯊꯥꯔꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯨ ꯍꯦꯛꯂꯨꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯒꯗꯣ ꯄꯤꯔꯦ ꯄꯤꯔꯛꯏꯕ ꯏꯁꯤꯡ ꯑꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯕꯦꯝꯃꯒꯤ ꯃꯁꯥꯗ ꯀꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯦꯝꯃꯗꯣ ꯌꯥꯝꯅ ꯍꯧꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ
ꯃꯥꯒꯤ ꯁꯛꯐꯝꯗꯣ ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯨꯁꯤꯟ ꯃꯨꯁꯤꯜꯂꯛꯏ ꯃꯥꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯥꯕꯨ ꯐꯥꯔꯝꯕꯁꯤꯡ ꯑꯗꯣ ꯑꯀꯤꯕ ꯐꯥꯎꯅꯔꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯇꯧꯔꯛꯏꯕ ꯃꯇꯧ ꯑꯗꯨꯗ ꯇꯨ ꯆꯨꯡꯉꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯥꯏ ꯐꯠꯇꯕ ꯂꯥꯏ ꯅꯪꯅ ꯀꯔꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯑꯩꯅ ꯉꯝꯒꯗꯕ ꯄꯣꯠ ꯑꯣꯏꯅ ꯍꯥꯏꯌꯨ ꯑꯩ ꯄꯤꯒꯦ ꯃꯗꯨꯗ ꯕꯦꯃꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯏ ꯊꯛꯀꯦ ꯃꯤ ꯃꯀꯣꯛ ꯆꯥꯒꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯕꯦꯃꯗ ꯐꯥꯔꯝꯕꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯅꯩ ꯑꯉꯟꯕ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯑꯀꯤꯕ ꯐꯥꯎꯅꯩ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯜꯂꯛꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯊꯥꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯗꯣꯝꯆꯥ ꯂꯥꯏꯁꯦ ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯈꯣꯏꯔꯝꯃꯁꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯅꯝꯁꯤꯟꯈ꯭ꯔꯒꯦ ꯀꯔꯤꯁꯨ ꯇꯧꯗꯅꯕ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯔ ꯁꯦꯟꯅꯔꯝꯃꯣ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠ ꯆꯩꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇ ꯍꯥꯏꯔꯛꯂꯤ ꯊꯥꯔꯤꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯑꯗꯣ ꯆꯦ ꯑꯃꯗ ꯏꯁꯤꯜꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯌꯥꯔꯅꯤ ꯏꯗꯣꯝꯆꯥ ꯂꯥꯏꯒꯤ ꯄꯣꯠ ꯆꯩꯗꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯩꯍꯧꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯕꯦꯃꯗꯤ ꯃꯄꯥꯒ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯅ ꯏꯃꯨꯡꯗ ꯊꯥꯡꯖꯤꯟꯈ꯭ꯔꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯁꯣꯜꯂꯝꯕ ꯂꯩꯋꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯁꯣꯝꯗꯅ ꯄꯤꯕꯥꯍꯟ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕꯤ ꯇꯃꯨꯗꯣ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯃꯁꯤꯒꯤ ꯄꯤꯕꯥꯍꯟ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ ꯇꯧꯕꯕꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯂꯥꯏꯅ ꯅꯝꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯁꯤꯅꯁꯨ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯦ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯈꯤꯅꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯂꯥꯡꯐꯩ ꯆꯠꯈꯤ ꯏꯆꯥꯁꯤꯡꯁꯨ ꯑꯩꯅ ꯇꯧꯕꯗꯣ ꯈꯪꯗꯧ ꯅꯠꯇꯦ ꯍꯌꯦꯡꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯆꯠꯇꯨꯅ ꯑꯩꯅ ꯇꯝꯅꯤꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯇꯝꯍꯧꯒꯦ ꯐꯅꯌꯥꯝꯅꯗꯤ ꯑꯩꯁꯨ ꯍꯩꯔꯕꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯃꯥꯏꯊꯣꯡꯗ ꯍꯥꯏꯐꯦꯠ ꯅꯣꯛꯆꯔꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯈꯨꯜꯒꯤ ꯑꯍꯜ ꯅꯍꯥ ꯈꯔ ꯊꯥꯔꯤꯛꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯈꯣꯏꯗ ꯂꯦꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯖꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯃꯁꯥ ꯃꯁꯥꯗ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯅꯩ ꯃꯗꯨꯗ ꯊꯥꯔꯤꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏ ꯃꯃꯥ ꯅꯪ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯨꯔꯦꯀꯣ ꯃꯗꯨꯗ ꯊꯥꯔꯤꯛꯅ ꯍꯣ ꯁꯨꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯏꯕꯦꯝꯃ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯗꯣ ꯌꯧꯔꯛꯂꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯉꯁꯥꯏꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯕꯦꯃꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯃꯆꯤꯟꯕꯥꯟꯒꯗꯣ ꯃꯨꯁꯤꯟ ꯃꯨꯈꯩ ꯃꯃꯤꯠ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯁꯪꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯀꯤꯕ ꯐꯪꯅ ꯀꯤꯔꯕ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯕꯗ ꯂꯥꯎꯗꯨꯅ ꯃꯄꯥꯟ ꯂꯥꯡꯗ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯄ ꯑꯁꯤꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯩ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯅꯤꯛꯂꯤ ꯇꯧꯔꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯇꯝꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯕꯦꯃꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯇꯩꯗꯤ ꯀꯤꯗꯨꯅ ꯆꯪꯗ꯭ꯔꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯕꯦꯃꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯏ ꯃꯗꯨꯗ ꯕꯦꯃꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯐꯥꯈꯤ ꯃꯥꯡꯒꯣꯜꯗ ꯂꯩꯍꯧꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯈꯣꯏꯁꯨ ꯕꯦꯃ ꯐꯥꯕ ꯌꯥꯎꯔꯤ ꯕꯦꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈꯤꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯁꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯅꯈꯣꯏꯅ ꯀꯩꯗꯧꯕ ꯉꯝꯒꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯗꯣꯝꯆꯥ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡꯗ ꯄꯣꯔꯛꯑꯣ ꯑꯩ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯅꯅꯕ ꯇꯧꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯁꯨꯃꯥꯡꯗ ꯂꯣꯏꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯕꯦꯃꯒꯤ ꯃꯁꯥꯁꯦ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯗꯅ ꯕꯦꯃꯕꯨ ꯐꯥꯕꯤꯒꯗꯕꯅꯤ
ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯕꯦꯃꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯝꯗꯨꯅ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯔꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯁꯨꯃꯥꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯒ ꯕꯦꯃꯗꯣ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯏ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯦꯟꯗꯧꯒꯤ ꯇꯧꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯛꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯀꯞꯄ ꯍꯧꯔꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯀꯟꯅ ꯁꯣꯜꯂꯤ ꯃꯁꯥ ꯑꯗꯨꯗ ꯍꯨꯃꯥꯡ ꯀꯥꯔꯛꯂꯤ ꯕꯦꯃꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯦꯠꯈꯥꯏꯕ ꯊꯤꯟꯒꯥꯏꯕ ꯀꯌꯥ ꯇꯧꯔꯛꯂꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯤ ꯀꯞꯄ ꯅꯣꯛꯄ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯕꯦꯃꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯅ ꯑꯀꯤꯕ ꯐꯪꯅ ꯀꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯛꯂꯗꯨꯅ ꯌꯥꯡꯀꯣꯛꯇ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯍꯥꯞꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯊꯣꯔꯛꯏ ꯑꯁꯨꯝꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯕꯦꯃꯗꯣ ꯊꯔꯣ ꯃꯥꯂꯣ ꯑꯣꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯅꯥꯟꯊꯣꯛꯇꯧꯒꯤ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯕꯦꯃꯗꯣ ꯐꯥꯅꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯊꯝꯗꯨꯅ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯛꯏ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯣꯟ ꯀꯌꯥ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯅꯥꯊꯩꯗꯨꯅ ꯂꯩꯋꯥ ꯑꯗꯣ ꯊꯨꯅ ꯁꯣꯟꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯂꯩꯋꯥ ꯑꯗꯨ ꯁꯣꯟꯕ ꯂꯣꯏꯗꯨꯅ ꯃꯅꯤꯡꯗ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯃꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯕꯦꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯕꯦꯃꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯉꯁꯤꯁꯤꯃꯗꯤ ꯈꯔ ꯂꯦꯛꯄꯤꯌꯨ ꯃꯈꯣꯏ ꯑꯍꯨꯝꯗꯪ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯉꯩꯗ ꯂꯥꯛꯈꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ ꯃꯌꯥꯝꯗ ꯃꯍꯥꯛꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯕꯦꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯋꯥ ꯑꯁꯦ ꯃꯌꯥꯝꯗ ꯍꯥꯏꯔꯨꯕꯗ ꯃꯌꯥꯝꯁꯦ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯛꯄꯗ ꯄꯨꯡꯗꯤ 10:30 ꯇꯥꯗꯧꯔꯝꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯤ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯂꯩꯃꯇꯣꯟꯗꯣ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯃꯥꯗ ꯇꯨꯝꯗ꯭ꯔꯤꯕꯣ ꯏꯃꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅꯁꯨ ꯇꯨꯝꯗ꯭ꯔꯤ ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯂꯩꯃꯇꯣꯟꯅ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯊꯣꯡ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯣꯟꯁꯤꯜꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯇꯥꯆꯧꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯂꯩꯃꯇꯣꯟꯅ ꯇꯨꯝꯈꯤꯗ ꯉꯥꯏꯔꯤꯕꯅꯤ ꯅꯌꯥꯝꯕꯁꯨ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯩꯃꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤ ꯏꯃꯥꯗꯤ ꯄꯥꯝꯗꯦ ꯅꯪ ꯂꯩꯁꯥꯕꯤꯅꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩꯁꯨ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯑꯣꯏꯕꯁꯤꯗ ꯇꯧꯕꯅꯤ ꯍꯌꯦꯡꯈꯩꯗꯤ ꯇꯧꯔꯔꯣꯏꯗ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯅ ꯌꯥꯗ ꯇꯧꯕꯅꯤ ꯑꯩꯁꯨ ꯏꯃꯥꯅ ꯑꯩꯒꯤ ꯁꯤꯟꯐꯝꯁꯦ ꯄꯥꯝꯗꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯕꯤꯔꯝꯃꯤ ꯏꯃꯥ ꯂꯩꯃꯇꯣꯟꯁꯨ ꯃꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ 12ꯒꯤ ꯄꯨꯡꯐꯝ ꯑꯣꯏꯔꯛꯂꯤ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯗꯤ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯂꯩ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯊꯝꯃꯤ ꯀꯥ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁꯥꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯉꯝꯅꯅꯕ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯗꯨ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯥꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯀꯧꯕ ꯍꯧꯔꯛꯏ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯁꯨ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯥꯟꯅ ꯂꯥꯛꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯦꯃꯗ ꯆꯪꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯃꯤꯠꯇꯨ ꯏꯃꯨ ꯉꯥꯡꯁꯤꯜꯂꯛꯏ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯥꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯗꯕꯅꯤ ꯍꯟꯗꯛꯇꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯦ ꯑꯣꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯁꯤꯡꯊꯥꯅꯔꯛꯄ ꯑꯁꯤꯒꯤꯅꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯏ ꯌꯦꯡꯕ ꯑꯣꯏꯔꯕꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯉꯥꯛꯇ ꯌꯦꯡꯈꯤꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯤꯕꯅꯤ
ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯄꯣꯠꯁꯦꯝ ꯇꯧꯕ ꯃꯤꯉꯣꯟꯗ ꯂꯥꯏ ꯊꯥꯖꯤꯟꯕ ꯃꯥꯅ ꯅꯨꯡꯁꯤꯗꯕ ꯃꯤꯗ ꯕꯨꯠ ꯊꯥꯖꯤꯟꯕ ꯇꯧꯏ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯑꯐꯕ ꯅꯨꯡꯗꯗꯤ ꯃꯥꯃꯨꯛ ꯐꯠꯇꯕ ꯂꯩꯇꯕ ꯃꯤꯁꯛꯅꯤ ꯃꯥꯒꯤ ꯐꯠꯇꯕ ꯑꯁꯤ ꯈꯨꯜ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯃꯥꯕꯨ ꯈꯨꯜ ꯃꯤꯌꯥꯝꯅ ꯌꯦꯡꯈꯤꯗꯕꯅꯤ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯗꯨ ꯍꯌꯦꯡꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯑꯣꯠꯂꯒꯦ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯂꯤꯛꯂꯥꯏꯗꯨ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯈꯔ ꯊꯥꯔꯕ ꯃꯇꯨꯡ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯣ ꯂꯣꯏꯁꯤꯟꯈꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯁꯨ ꯉꯟꯐꯨꯡ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯣ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯁꯅꯥꯍꯟꯕꯤ ꯍꯣꯏꯒ ꯃꯈꯣꯏꯒ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯣ ꯂꯤꯠꯇꯨꯅ ꯁꯅꯥꯍꯟꯕꯤ ꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯐꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯑꯃꯨꯛ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯁꯝꯕꯜ ꯑꯗꯣ ꯂꯤꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯤꯕꯥꯍꯟꯒꯤ ꯌꯨꯝꯗ ꯑꯌꯨꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯕꯣꯔꯃꯤꯁꯇ꯭ꯔꯤ ꯊꯣꯏꯕꯗꯣ ꯂꯥꯛꯏ ꯑꯗꯨꯒ ꯀꯧꯔꯤ ꯄꯤꯕꯥꯍꯟꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏ ꯄꯤꯕꯥꯍꯟ ꯉꯁꯤꯗꯤ ꯊꯕꯛꯇꯨ ꯑꯌꯨꯛꯇ ꯑꯣꯏꯅ ꯁꯨꯔꯨꯔꯁꯤ ꯍꯣꯔꯦꯟ ꯊꯕꯛ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯅꯪꯁꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯆꯥꯛꯇꯤ ꯑꯥꯗ ꯑꯣꯏꯅ ꯆꯥꯗꯧꯅꯤꯀꯣ ꯃꯗꯨꯗ ꯄꯤꯕꯥꯍꯟꯅꯁꯨ ꯍꯣꯏ ꯇꯥꯗ ꯑꯩ ꯏꯁꯥ ꯏꯔꯨꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯎꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯁꯅꯥꯍꯟꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯉꯣꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯄꯤꯕꯥꯍꯟꯅ ꯑꯩ ꯊꯕꯛ ꯆꯠꯂꯒꯦ ꯑꯁꯦ ꯂꯨꯄꯥ 10ꯁꯦ ꯍꯣꯔꯦꯟ ꯏꯆꯥꯒꯤ ꯇꯟ ꯆꯥꯅꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯨꯄꯥ 10 ꯆꯠꯄꯤ ꯑꯃ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯕꯤꯔꯝꯃꯤ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯗ ꯄꯤꯕꯥꯍꯟꯅ ꯑꯥꯗ ꯆꯥꯔꯅꯤ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯇꯥꯗ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯁꯅꯥꯍꯟꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯠꯈꯤꯕ ꯑꯗꯣ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯨ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯆꯠꯅꯅꯕ ꯇꯧꯔꯤ ꯑꯃꯥꯏꯕꯤ ꯇꯥꯃꯨ ꯍꯣꯏꯒ ꯂꯤꯛꯂꯥꯏ ꯍꯣꯏꯒ ꯈꯨꯜ ꯊꯪꯅꯩ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯄꯨꯡ ꯑꯁꯦ 9 ꯇꯥꯔꯛꯀꯗꯧꯔꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯃꯥꯏꯕꯤꯗꯨꯕꯨ ꯌꯨꯝꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯅꯥꯅ ꯏꯃꯥ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯣ ꯅꯪꯒꯤ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯅꯤ ꯈꯪꯗꯕꯗꯣ ꯇꯧꯅꯨꯀꯣ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯍꯥꯏ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗꯅꯦ ꯏꯁꯧ ꯇꯧꯔꯛꯀꯅꯨ ꯅꯆꯤꯟ ꯅꯧꯄꯥ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯣ ꯊꯣꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯥꯡꯒꯣꯟꯗꯒꯤ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯕꯨ ꯀꯧꯏ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯤ ꯉꯁꯤꯗꯤ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯗꯣ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯂꯤꯛꯂꯥꯏꯗꯨ ꯁꯨꯔꯨ ꯃꯨꯔꯨ ꯇꯧꯔꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯃꯥꯡꯒꯣꯟꯁꯤꯗ ꯀꯥꯈꯠꯂꯛꯎ ꯑꯩꯁꯨ ꯅꯪꯒ ꯋꯥ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯣ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯏꯃꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯅ ꯈꯣꯏꯔꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯣ ꯄꯨꯁꯤꯟꯈꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯣ ꯇꯥꯃꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯇꯥꯃꯨꯅ ꯑꯐ ꯐꯠꯇ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯁꯥꯎꯔꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯏꯃꯥ ꯑꯗꯨꯗꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯌꯥꯝꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯅ ꯏꯃꯥꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯆꯞ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯒꯗꯕꯅꯤ ꯇꯥꯃꯨꯒꯤ ꯋꯥ ꯑꯗꯨ ꯂꯤꯛꯂꯥꯏꯁꯨ ꯃꯥꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨꯒ ꯇꯥꯃꯨꯅꯒ ꯑꯁꯨꯝꯃꯥꯏꯅꯒ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯁꯥꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯃꯗꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯕꯨ ꯑꯋꯥꯕ ꯄꯤꯕ ꯍꯦꯟꯅ ꯄꯥꯝꯂꯛꯈꯤ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯅ ꯍꯣꯔꯦꯟ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯈꯨꯜ ꯑꯁꯦ ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯉꯁꯥꯏ ꯑꯌꯨꯛ ꯃꯍꯥꯛꯅ ꯄꯤꯕꯥꯍꯟ ꯈꯣꯏꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯍꯥꯏꯔꯤ ꯃꯗꯨꯗ ꯂꯤꯛꯂꯥꯏꯅ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤ ꯄꯣꯠꯂꯣꯏꯐꯝꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯂꯩꯋꯥꯁꯤꯡ ꯑꯗꯣ ꯇꯥꯛꯑꯒꯦ
ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯇꯝꯃꯨꯒ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯒꯤ ꯃꯆꯥ ꯁꯛꯍꯦꯟ ꯁꯅꯥꯗꯣ ꯃꯃꯥꯕꯨ ꯊꯤꯔꯛꯏ ꯃꯃꯥ ꯊꯤꯕ ꯈꯪꯂꯛꯇꯕ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯏꯁꯟꯅꯐꯝ ꯀꯥꯗ ꯂꯩꯔꯝꯂꯅꯤ ꯈꯟꯗꯨꯅ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯑꯃꯥꯏꯕꯤ ꯇꯝꯃꯨꯁꯨ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯕ ꯐꯥꯎꯏ ꯑꯐꯕ ꯊꯕꯛꯀꯤ ꯂꯥꯛꯄ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕ ꯈꯪꯏ ꯑꯁꯨꯝꯅ ꯁꯛꯍꯦꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯁꯛꯍꯦꯟ ꯁꯅꯥꯅ ꯏꯃꯥ ꯑꯩ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯌꯥꯝꯅ ꯊꯦꯡꯅꯗꯤ ꯂꯩꯔꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯁꯛꯍꯦꯟ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯑꯃꯥꯏꯕꯤ ꯇꯝꯃꯨꯗ ꯑꯔꯨ ꯑꯔꯨꯕ ꯂꯩꯉꯥꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤ ꯁꯣꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯃꯥꯡꯒꯣꯟꯗ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯁꯤ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯁꯦ ꯑꯩꯅ ꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯈ꯭ꯔꯀꯥꯟꯗ ꯏꯃꯥꯗꯪ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯨꯝꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯊꯣꯡꯒꯥꯜꯗꯒꯤ ꯊꯥ ꯂꯩꯃꯗꯣ ꯆꯪꯂꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯥ ꯂꯩꯃ ꯆꯪꯂꯛꯄ ꯎꯕꯗ ꯏꯃꯥ ꯀꯔꯤ ꯂꯩꯔꯕꯒꯦ ꯌꯥꯝꯅ ꯊꯥꯖꯗꯤꯌꯦ ꯏꯃꯥꯅ ꯅꯆꯥꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯧꯅꯁꯤꯒꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯥ ꯂꯩꯃꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ ꯊꯥ ꯂꯩꯃ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯕꯨꯅꯤ ꯑꯗꯨꯒ ꯑꯃꯅ ꯂꯩꯃꯇꯣꯟꯒꯁꯨ ꯄꯤꯛꯂꯤꯉꯩꯒꯤ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯂꯩꯃꯇꯣꯟꯅ ꯏꯇꯥ ꯅꯪꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ ngasi itana itha thajadana lakliba sibu kari leirage aisu itagida chakitaba kuire icha laijing lembina ahan ba lai tongba horakpada ita nangna yamna wajakhibani matam adu da thalai mana hoi chumi ta aina lakli se atai kari sunnate da aikoi gi thangnaba khul adugi lai harau dori khul dugi ahal khara laktuna aibu mogi lai harau bado tawbiyu dana haidana hairami aduda aina sum thirakpada aigi isa laijing lembise laigi lairam tilam suna takhibani mabu aina yahonningdana aisi hekta isabu haiba laklibani maruda laimatona ngaikhoita hai laijing lembi nangi imagi sakita lulucho asomna laijing lembi gi mamana hairakpa aduda laijing lembi su hoi ima haina zalonba imungda sangki laimatona makha tar'i ita nangi waridu laijing lembi thoraga sanarasi ita ai kenomta hangina maruda thalemasu kari wanoni ita ibema yamna luba wadi hairakanko nata ai pakhom biba ngamjaroi asi haiduna nuktuna phagi taunari laimatona nangi di ngasa singdu mayum mai kai panba yautribro asi haina haglakpa aduda thalaimana isa nupi ahalga nupa adugadi pale isa atombidudi haujik phawba pandri mapanasu magi wabada loira potnida maduda laimatona matang chare khalduna ita adudi aigi isa nupa lembaga luhongbira sira haina hairi thalaimana noktuna phagi tawri aduna pharadra hainari laijing lembisu sa puthoraktuna mama amadi amaibi thalaimada sa ado piri aduga laijing lembina wari yamna nungairamba malida haina hairi maduda amaibi thalaimana anama na wa ama hairi ne hairi maduda laijing lemina yamna ngakna kari wano haisibo haina hangri maduda thalaimana ngasai mama na haikiba singadu hairi wa adu tawada laijing lembisu yamna haraujari laimatona adudi numit aphaba ama yenglaga isa nupa puraga laage haina hainari thalaimasu hoi hairi aduga laijing lembidawon sinduna ibema aina haibado nangbu kari khalige haina hangi maruda laijing lembidu mama laimatonda yengi laimatonsu masana yengla ibado khangli aduna laimatona oina khumli numit kayani none haina maruda thalaimana numit mangani ne haina hairikli maduda laimatona adudi kuibesu nate isa laijing lembise yaururo haina hairi laijing lembi mamagi wa ado tabada haraujai aduga muksu pakhatjai
handak khul asida karigumba khara thokpa yai hainasu masada chingnajaribani laimatona kaidoragi ibema haina laijing lembida hangi laijing lembina kaisu tawdeda haina khummi maruda thalaimana adudi ai chatnaba tawragi hayengse nang aikhoi yumda lao aduga aiga punna salasi hayengdagidi harauba haugadoribani asumna hairi maduda thalaimana ita adudi aina hakiba wafamdu itana halaklaga woina lakjarage thalaimana su hoi hoi haina yari maduda laijing lembina ima ai thongal bok thindokjage haina thongal phawba thindorai asumna haukibana numit tasillaklei laijing lembidu hayeng chatnanaba haiduna mafi maron hapsilli mama laimatona numidang chak ado thongli makhoi gidi laimaton laijing lembi amadi mabung malem makhoi ahum dang leijabani laimatonna ibema nangi dobu kari kari walige haiduna hangi aduda laijing lembina kari suwa treima haina khumli tanja asida malem su thabak chatluba halakpagi mama bu korai mama su taraduna masanupagi manakta amuk chatki malemna ima chak loirabro haina hangi maduda laimatona loirabani ngai khoi bungo ima wa mata haige ibe magisu oza weribi thalai magi machanupi atonbido imana imu wajarage haidana hainarabani ko wadu tabada malemdo nokphet tawi makoi anise hanadagi su mari leinaba jatni makoina khangdabagini malemna ima khona phani haibado adum tawbiro asi hairaga ikaiduna thokri somdana bibahangi imungda numidang oirakpagi sana hanbidu sak thonganaba tawri bibahan su thabak chatlubagi wai haiduna phamungda hippi masanupa paridu mamage manakta leiduna mamagi insang semini haiduna semi pari sahi nipan muktamak ngairiba angangni parina ima ngasidi aina insang sembanina horendi insang yamna hawrani asi haiduna harauri maruda sana hanbinasu noklaga hoi hoi harani asomna noktuna hairi maruda parina adudi ai babada hairuge haiduna mapage manakta lai mahakti mapadu phamungda lei khangdabanina mapanda thuoga mapabu kawi asumna kauringai tanja aduda makhoigi yena khagi tamu hoiga tainaba sambal khaba adomda amuba ama phatlauna sangki maruda parido mapa orubai khanduna adomda sangchinki asumna paridu hek sangkibaga angang ado yamna kanna kapai angang kapagi makhol adu tabata sana hanbi amadi bibahando imungdage chenthori aduga parina kapiba adomda chensilai maruda ure makhoisu masage mamangda amuba ama lepam maga satkhiboina tawbadu bibahanna masabu pamkhatuna magi nupibu makut khudang paiduna thuna imungda pusinki paridi kappa toklamdi imungda hek jawbaga thong setna lonsili aduga paribu mayai kada phak ama thaduna phamtha handuna masabu mathada konsinbiri sana hanbina bibahando karino tawribasibo icha amagi maichak phawba kokringai aigi icha paribu amuk ithadagi pukhrabadi aidi leiba ngamoi haiduna mapi tarakli maduda bibahanna mama amukta ngaikho angang se hana amukta kapase themkisi asumna hairakpa asita parido kapna mama aigi tungda musinbu mayam ama leire haiduna kapli wahai adu tabata mama mapa ani dusu akiba phawrakli asumna leiringai yena khada mi chenbagum wari sanabagum tori asumna torokpa asida amukka hena parido kapai mama mapa ani do thiembasu yadrei mapanda amuba mayam ama lakle haiduna kapi bibahanna aikhoigi khujulekham leibadu leiribra haina hangi maruda sana hanbisu leiribani hairi ai hojik khujulekham tharuge namana chaleiramu haiduna khujulekham do laning thogi ka yohandabida imungtagi thaduna puthori asumna khujulekham tharga mapalomda thong hangduna tholakpada mangol hek jawbaga musuk muba mana makhoigi thongalomda senkhibado bibahan su uki madu ubada khujul khamado thuna tharam laga imungda prap changai asumna
ꯈꯨꯖꯨꯜ ꯂꯩꯈꯥꯝ ꯊꯥꯕꯗꯒꯤ ꯄꯥꯔꯤꯗꯣ ꯀꯞꯄ ꯈꯔ ꯐꯔꯦ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯕꯤꯕꯥꯍꯟꯗ ꯍꯥꯏꯔꯛꯏ ꯏꯆꯥ ꯊꯥꯗꯣꯏꯅ ꯁꯤꯔꯝꯗꯥꯏꯗꯁꯨ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯍꯟꯗꯛꯅ ꯏꯆꯥ ꯄꯥꯔꯤꯕꯨ ꯑꯁꯤ ꯍꯥꯏꯅ ꯀꯞꯄꯛꯏ ꯕꯤꯕꯥꯍꯟꯁꯨ ꯆꯤꯡꯅꯕ ꯐꯥꯎꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕꯤ ꯇꯥꯃꯨ ꯑꯁꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯍꯥꯏꯅꯩ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯗꯨ ꯀꯞꯄꯝꯕꯗꯒꯤ ꯇꯣꯛꯑꯒ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯆꯤꯡꯅꯔꯤꯕꯅꯤ ꯃꯈꯣꯏꯒ ꯈꯠꯅꯈꯤꯕ ꯊꯥ ꯃꯔꯤꯃꯨꯛ ꯂꯩꯕꯒ ꯏꯆꯥ ꯊꯥꯗꯣꯏꯅ ꯁꯤꯈꯤꯕꯅꯤ ꯃꯍꯥꯛꯅ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯟꯗꯨꯅ ꯍꯥꯠꯂꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯅꯥꯍꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯦ ꯑꯁꯪꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯟꯁꯤꯗ ꯑꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥ ꯇꯥꯅꯩ ꯄꯥꯔꯤꯗꯤ ꯉꯁꯥꯏꯗꯒꯤ ꯀꯞꯄꯨꯕꯒꯤ ꯋꯥꯗꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯁꯣꯝꯗꯁꯨ ꯇꯝꯃꯨꯗꯣ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯂꯤꯕꯅꯤ ꯇꯝꯃꯨꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯍꯩꯁꯤ ꯃꯍꯩꯗꯤ ꯌꯥꯟꯕ ꯍꯧꯔꯛꯂꯦꯗꯅ ꯉꯁꯥꯏ ꯏꯃꯥ ꯂꯤꯛꯂꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯁꯤꯡꯗꯨ ꯑꯩ ꯆꯥꯡ ꯑꯣꯏꯅ ꯇꯧꯕ ꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕꯅꯤ ꯏꯃꯨꯡꯗꯒꯤ ꯃꯆꯥ ꯅꯨꯄꯥꯅ ꯏꯃꯥ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯇꯝꯕꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜꯗꯅꯤ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯗꯣ ꯉꯁꯥꯏꯗꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯇꯨꯝꯕ ꯉꯥꯏꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯣꯔꯦ ꯍꯥꯏꯅ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯂꯌꯥꯝꯁꯤꯡꯕꯨ ꯀꯧꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯀꯧꯕ ꯍꯧꯔꯛꯄ ꯑꯁꯤꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯑꯃꯗꯤ ꯍꯨꯏꯅ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯏ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯁꯨ ꯈꯪꯂꯤ ꯀꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯇꯧꯔꯝꯃꯒ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯂꯤꯛꯂꯥꯏꯅ ꯉꯁꯤꯗꯤ ꯑꯅꯧꯕ ꯅꯈꯣꯏꯒꯤ ꯅꯊꯧ ꯑꯃ ꯄꯤꯒꯦ ꯉꯁꯤꯗꯒꯤ ꯈꯨꯜꯁꯤꯒꯤ ꯃꯤꯌꯥꯝꯁꯦ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯨ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯁꯣꯟꯕꯁꯤꯡꯕꯨ ꯅꯈꯣꯏꯅ ꯅꯝꯗꯨꯅ ꯍꯥꯠꯂꯒ ꯃꯣꯏꯒꯤ ꯊꯋꯥꯏ ꯃꯔꯦꯜꯁꯤꯡ ꯑꯗꯣ ꯄꯣꯔꯛꯎ ꯑꯗꯨꯒ ꯍꯛꯆꯥꯡꯁꯤꯡꯗꯨꯅ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯔꯝꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯄꯥꯏꯅꯈꯤ ꯂꯤꯛꯂꯥꯏꯁꯨ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯃꯈꯥ ꯆꯠꯊꯔꯤ ꯁꯣꯝꯗꯅ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯤꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯏꯁꯨ ꯑꯉꯛꯄ ꯐꯪꯅ ꯀꯞꯄꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯀꯌꯥꯁꯨ ꯀꯞꯄ ꯅꯣꯛꯄ ꯇꯧꯔꯤ ꯃꯦꯃꯤꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯃꯦꯃꯤꯆꯥꯁꯨ ꯑꯉꯥꯡꯅ ꯅꯣꯛꯄ ꯀꯞꯄꯁꯤꯡ ꯑꯗꯣ ꯇꯥꯔꯤ ꯑꯁꯨꯝꯅ ꯇꯥꯕ ꯑꯁꯤꯗ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯎ ꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯦꯃꯤꯆꯥꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯍꯧꯗꯣꯛꯏ ꯇꯥꯕ꯭ꯔꯣ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥ ꯎꯀꯦꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯕ ꯑꯗꯣ ꯇꯥꯔꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯦꯃꯤꯆꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯦꯃꯤꯆꯥꯅ ꯃꯈꯣꯜꯁꯦ ꯇꯥꯗꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯎꯀꯦꯜꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯒ ꯀꯥꯟꯗꯗ ꯇꯥꯔꯛꯏ ꯎꯀꯦꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯔꯝꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯎꯀꯦꯜꯅ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯉꯥꯡꯗꯨꯒ ꯐꯖꯅ ꯇꯨꯃꯤꯟꯅꯔꯨꯔꯣ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯀꯩ ꯇꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯔꯁꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯃꯤꯆꯥꯗꯣ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯇꯨꯝꯊꯕ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯑꯀꯤꯕꯗꯨꯅ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ ꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯏꯗꯣ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯇꯨꯝꯅꯅꯕ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯪꯗ ꯌꯥꯝꯅ ꯑꯀꯤꯕ ꯃꯪ ꯑꯃ ꯃꯪꯂꯤ ꯃꯗꯨꯗ ꯃꯍꯥꯛꯁꯦ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯄ ꯇꯥꯟꯖꯥꯅꯤ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯄꯒ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯜꯂꯛꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯪꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ
ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯁꯛ ꯎꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯀꯧꯕꯒꯨꯝꯁꯨ ꯇꯧꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯄꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕꯗꯣ ꯎꯔꯦ꯫ ꯃꯅꯥꯛꯇꯅ ꯁꯛꯐꯝ ꯀꯥꯏꯔꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯑꯗꯨꯒ ꯂꯌꯥꯝꯗꯨ ꯃꯉꯣꯟꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥ ꯂꯩꯃꯇꯣꯟꯗꯣ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯂꯦꯝꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯎꯕꯒꯤ ꯆꯪꯉꯛꯄ ꯑꯗꯨꯗ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯆꯟꯅꯨꯄꯤꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯕꯗꯒꯤ ꯑꯅꯤꯗꯣ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯍꯥꯏꯅ ꯃꯁꯥ ꯑꯗꯣ ꯂꯦꯡꯍꯜꯂꯤ꯫ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯔꯪ ꯆꯠꯇꯨꯅ ꯂꯩ꯫ ꯂꯩꯃꯇꯣꯟꯅ ꯏꯕꯨꯡꯉꯣ ꯏꯁꯤꯡ ꯈꯛꯇ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯂꯧꯔꯒ ꯃꯃꯥꯗ ꯄꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩ ꯃꯪꯗ ꯑꯀꯤꯕ ꯑꯃ ꯃꯪꯉꯨꯔꯦ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯅꯁꯨ ꯍꯪꯉꯤ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯄꯨꯡꯁꯦ 5:30 ꯇꯥꯔꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯥꯂꯦꯝꯅ ꯏꯆꯟꯇꯣꯟ ꯅꯕꯨꯡꯗꯤ ꯅꯪꯒꯤ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯒ ꯌꯥꯝꯅ ꯋꯥꯖꯩꯀꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯅꯪ ꯑꯃꯗꯤ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯆꯟꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯏꯃꯥꯒ ꯑꯩꯒꯗꯤ ꯀꯩ ꯑꯣꯏꯍꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯇꯥꯆꯧ ꯅꯆꯟꯒꯤ ꯂꯥꯏꯕꯛꯇ ꯅꯣꯡꯗꯝꯕꯅ ꯑꯁꯨꯝꯅ ꯇꯝꯕꯤꯔꯝꯃꯤ ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯒ ꯀꯞꯆꯩ꯫ ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯕꯅꯤ꯫ ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯪ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯗꯦ꯫ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯇꯣꯟꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯏꯕꯦꯝꯃ ꯅꯪꯅ ꯆꯠꯅꯤ ꯍꯥꯏꯕꯗꯨ ꯉꯁꯤ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯥꯅꯤ ꯏꯃꯥ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯅꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯕꯛꯈꯔ ꯂꯣꯏꯁꯤꯜꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯊꯟꯇ ꯈꯟꯖꯩ ꯈꯨꯜꯁꯦ ꯑꯋꯥꯕ ꯑꯃꯗꯤ ꯇꯥꯗꯣꯔꯦ꯫ ꯑꯁꯤ ꯈꯜꯂꯒ ꯂꯥꯏꯔꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯃꯥꯒ ꯏꯄꯥꯒꯗ ꯅꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯔꯤ꯫ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥ ꯑꯅꯥ ꯑꯀꯤ ꯑꯈꯪ ꯇꯥꯒꯗꯕꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯅꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯍꯟ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯄꯥꯔꯤꯗꯣ ꯉꯁꯤꯗꯤ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯏ ꯄꯪꯀꯞꯇꯁꯨ ꯀꯞꯂꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯞꯄꯁꯦ ꯑꯃꯨꯛꯇꯗꯤ ꯇꯣꯛꯎꯕ ꯏꯃꯥ ꯋꯥꯔꯦ꯫ ꯃꯗꯨꯗ ꯄꯤꯕꯥꯍꯟꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯄꯤꯕꯥꯍꯟꯅ ꯃꯃꯥ ꯑꯉꯥꯡꯁꯤ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯕ ꯃꯥꯜꯂꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯏꯆꯥꯁꯤ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦꯅꯦ꯫ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯑꯉꯥꯡꯁꯦ ꯅꯪ ꯑꯃꯨꯛꯇ ꯊꯦꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯍꯟꯗ ꯄꯤꯔꯤ꯫ ꯃꯗꯨꯗ ꯄꯤꯕꯥꯍꯟꯅ ꯕꯕꯥꯒꯤ ꯁꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ꯫ ꯄꯥꯔꯤꯗꯣ ꯀꯞꯄꯝꯕꯗꯒꯤ ꯊꯣꯡꯒꯥꯜꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯅ ꯃꯄꯥꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯃꯣꯏꯕ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯂꯥꯛꯑꯣ ꯆꯠꯁꯦ ꯑꯃꯥꯏꯕꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯗꯨꯅ ꯃꯆꯥꯕꯨ ꯄꯤꯕꯥꯍꯟꯅ ꯄꯨꯗꯨꯅ ꯊꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯤꯗꯨꯅ ꯂꯥꯛꯏ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯆꯠꯇꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯕꯥꯍꯟꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯕꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤꯁꯦ ꯏꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯃꯤꯠꯇꯨ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯤꯕꯥꯍꯟꯅ ꯂꯩꯃꯇꯣꯟꯗ ꯏꯃꯥ ꯁꯤꯗ ꯄꯝꯃꯤꯕ ꯑꯉꯥꯡꯁꯦ ꯉꯔꯥꯡ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯑꯉꯥꯡ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯉꯁꯥꯏꯗꯒꯤ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯤꯕ ꯑꯗꯣ ꯄꯤꯕꯥꯍꯟꯅꯗꯤ ꯎꯔꯤꯕꯅꯤ꯫ ꯂꯩꯃꯇꯣꯟꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯪꯗꯤ ꯆꯠꯇꯧꯒꯤ ꯊꯣꯔꯛꯂꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯣ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯏ꯫
angang kapa aduda laijing lembido masada karino ma tor'i laijing lemina ima ai angang se hana amti yengkige aina chatpigina thokpa lakjarani asi haiduna bibahan bu kausinduna magi laisang mamangda phamhalli angang adudi laisangi mangda sangakpa aduda amukke hena kapai bibahana laijing lembida ima amaibi haina kor'i aduga hairi ima angang sibu kamana tawdino kapna suloire laijing lebido laisangda kage haina makhong thangatlamba do angang aduda yengduna hairi ai laisangda hana kaduna layamuk tu khairam khige asi haiduna laisangda kaduna marai bak ahumlak katuna lai khoirami asomna torokpa asida angang ado masada karinu ama toroklami mamit adudi mathak lomda onkhatuna laikhrei laijing lembisu laisangdagi kumtharai maruda sana hanbina wa hange haduna laijing lembida jengak padadi laijing lembido mamitu I mu ngangna masing mason nairaga leirami tawriba batau adu ubata ngasaidagi makhoigi manakta leiriba leimatondi khangkhrei afaba amadi oidrei makhoigi thabak ase haiba do mahakna khangkhrei laijing lembidu mangonda tongliba isor adu haujik masaduda kaidongkhrei laijing lembina angang aduda yengduna hairi nang kanana tharakpano haija hangli wa adu tabada sanahanbi amadi bibahan do yamna ngakpa fawi ngasaidagi sanahanbina pammiba angang adu makhata kumthaduna senge tawri tanja asida laijing lembina angang ado phaki aduga hairi nang kanana tharakpano handakti angang adugi makhol nattabida wa hairi ai hairoi asi hairaga sinaba tawri laijing lembidu sawraduna nang hairoi hairabanina phare nang hojik aina kaidauge haibadu yengu asi haiduna lewa akanba solba hori asomna solakpa asida angang adugi masa ado karino ma torakle aduga mongondo onoriba lai adu khangba ngamlaktra male maina sakpugum makhut masado ngangsil lai asumna tawba asida sanahanbi amati bibahandu pakhatlai sanahanbina tuminna manakta leiriba leimatonda ine kaishu torojo isa sibo haina hangi maruda leimatona kaishu toro ibema angang sida nati tawrisi lai phataba asidani asi hairi parigi masata changliba lai phataba adudi khangba ngamlaktabadagi ai hairage haiduna lauri laijing lemina hairo nang kanana tharakpano haina angang adugi masada yauriba lai aduda hangbadagi lai aduna hairi tamuna tharakpane wa adu tabada bibahando yamna sori sana hanbina magi nupagi mawongdo khangladuna tuminna leinanaba ingit tawri kai hairakpano takhisia haina ingit tawri angang aduda changliba lai aduna hairi ngasai nongalamdaida mana aibu tharakpane haina khumlai laijing lemina mana nangpu kaigi tharakpano hayu haiduna hangi maruda lai aduna asemba loina hairi mahangna imung ngasibu manghannaba amadi khul aduda leiriba miyambu manghannaba pami aduga imung sigi nupi masa ama mahaki ahanba sangeng tawbada sikhrabani haujik thawai ado mana phajenduna thamlibani bibahan hoigi imungda tamuna pot phungkiba adusu haidoraklei wa sitabada sanahanbi amadi bibahando yamna sauna amadi yamna pendana hairi ima aigi isa kaina bagi maichakse mangondu amutta awawa tahanbiyu isa kaina bagi maichakse kopang ngamra yingi asi haiduna kapi bibahanna asum maina amuk hairi laijing lembida wansinduna ima aikhoida tarakpa asumna makhoidasu tawba yaroidro haina hangi maduda laijing lemina ngaikho angang sida sangliba laise hana lokthokige aduga nakhoigi wado tanasi angang si yamna waramani asi haiduna angang duda sangliba lai ado laijing lembina khaidok pikhi asumna khaidokpa loibaga laijing lembigi masada tongliba isor adusu thokre asumna thokiba sida masa ado phadrak tai laijing lembido laisang mamang aduda lai khoirami aduga hairi idumsa mangoldo ina chatse aduga wari khara sasi hairi makoisu mangolda lai laimatona phak ama thaduna mangol aduda phamali asumna phamlingai thongal dagi tha laimador lai maduda laimatona tha laima lakpo ubata
ꯏꯇꯥ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯤ ꯃꯁꯥ ꯑꯗꯨ ꯋꯥꯔꯗꯨꯅ ꯃꯃꯥꯗ ꯉꯥꯊꯗꯨꯅ ꯂꯩ꯫ ꯊꯥ ꯂꯩꯃꯅ ꯏꯆꯥ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯉꯁꯥꯏ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯊꯥ ꯂꯩꯃꯗꯣ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯟꯗ ꯌꯦꯡꯉꯛꯏ꯫ ꯄꯥꯔꯤꯗꯤ ꯃꯁꯥ ꯑꯗꯣ ꯋꯥꯕꯅ ꯃꯃꯥꯒꯤ ꯇꯄꯥꯛꯇ ꯍꯤꯞꯄꯤ꯫ ꯂꯩꯃꯇꯣꯟ ꯁꯅꯥꯍꯟꯕꯤꯗ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯄꯥꯔꯤꯗꯣ ꯃꯃꯥ ꯁꯅꯥꯍꯟꯕꯤꯗ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯗꯣ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯈꯣꯏ ꯂꯥꯛꯄꯁꯦ ꯀꯔꯤꯁꯨ ꯆꯥꯔꯝꯈꯤꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯍꯩꯃꯥ ꯏꯁꯨꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ ꯕꯨꯕꯣꯛꯀ ꯆꯥ ꯂꯣꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯄꯤꯕꯥꯍꯟꯅ ꯌꯥꯔꯤꯗ ꯏꯅꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯅꯣꯏ ꯌꯥꯔꯕꯁꯨ ꯏꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯆꯥ ꯂꯣꯜꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯊꯥ ꯂꯩꯃꯗ ꯏꯇꯥ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒ ꯀꯔꯤꯅꯣ ꯐꯅꯕ ꯇꯥꯟꯅꯕꯤꯔꯝꯃꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯆꯪꯈꯤꯕꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯥ ꯂꯩꯃꯗ ꯏꯃꯥ ꯅꯆꯥꯁꯤ ꯑꯩ ꯂꯥꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯆꯥꯒꯤ ꯃꯪꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯃꯪꯉꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯝꯂꯤ꯫ ꯊꯥ ꯂꯩꯃꯅ ꯅꯪꯒꯤ ꯃꯪꯗꯨ ꯍꯥꯏꯔꯛꯎ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯩ ꯅꯣꯏꯒꯤ ꯈꯨꯜꯁꯤꯗ ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯃꯪꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯟꯁꯨ ꯑꯀꯤꯕ ꯐꯥꯎꯏ꯫ ꯃꯁꯤꯗ ꯊꯥ ꯂꯩꯃꯅ ꯅꯈꯣꯏꯒꯤ ꯈꯨꯟꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯊꯜꯂꯅꯤ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯏꯃꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯥ ꯂꯩꯃꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯇꯧꯔꯁꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯇꯧꯗꯣꯏꯕ ꯍꯥꯏꯕꯕꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯒ ꯏꯕꯦꯝꯃ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯣ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯊꯥ ꯂꯩꯃꯗꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯈꯨꯜꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯁꯣꯝꯗ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯊꯕꯛꯁꯦ ꯂꯣꯏꯕꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯄꯥꯔꯤꯗꯣ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯏꯃꯥ ꯅꯃꯥ ꯊꯥ ꯂꯩꯃꯗꯤ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯥꯗꯤ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯂꯩꯃꯇꯣꯟꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏꯕ ꯆꯥꯗꯣ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯟꯗꯁꯨ ꯄꯤꯔꯤ꯫ ꯄꯥꯔꯤ ꯂꯩꯃꯇꯣꯟꯒ ꯑꯗꯨꯝ ꯂꯩ꯫ ꯉꯁꯤꯗ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯄꯥꯔꯤꯗꯣ ꯂꯩꯃꯇꯣꯟꯗ ꯕꯨꯕꯣꯛ ꯕꯨꯕꯣꯛ ꯍꯥꯏꯗꯨꯅ ꯅꯞꯄꯒ ꯂꯩ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯣꯏꯔꯝꯁꯦ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯄꯥꯝꯃꯤꯗꯨꯁꯨ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯒꯦ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯇꯣ ꯑꯩ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯑꯗꯣ ꯏꯔꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯏꯕꯁꯦ ꯌꯨꯝꯗꯤ ꯈꯪꯗꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯃꯇꯣꯟꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯣꯏꯅ ꯈꯣꯏꯔꯝꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯔꯝ ꯀꯥꯟꯗ ꯈꯣꯏꯔꯝꯒꯗꯕꯅꯣ? ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯈꯣꯏꯔꯝꯕꯒꯤꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯍꯜ ꯑꯃꯗꯤ ꯄꯤꯕꯥꯍꯟꯁꯨ ꯍꯧꯖꯤꯛ ꯈꯣꯏꯔꯝꯃꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯨꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟꯅ ꯅꯈꯣꯏꯕꯨ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯔꯛꯂꯕꯒꯦ ꯀꯣꯟꯅꯔꯗ꯭ꯔꯣ ꯀꯣꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯏꯃꯥꯗꯒꯤ ꯄꯨꯈꯣ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯌꯥꯔꯅꯤ ꯏꯅꯦ ꯄꯩꯁꯥꯒꯤꯗꯤ ꯌꯥꯎꯔꯛꯑꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯕꯥꯍꯟꯅ ꯁꯅꯥꯍꯜꯗ ꯅꯪ ꯑꯉꯥꯡ ꯑꯁꯤꯒ ꯏꯅꯦ ꯍꯣꯏꯒ ꯂꯩꯔꯝꯃꯨ ꯑꯩ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯑꯗꯨ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯤ꯫ ꯂꯩꯃꯇꯣꯟꯅ ꯃꯈꯣꯏꯁꯦ ꯆꯥꯛ ꯆꯥꯔꯛꯇꯤ ꯈꯪꯕꯅꯤꯅ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯁꯣꯝꯗꯅ ꯑꯣꯀꯦꯟꯒ ꯃꯤꯃꯤꯆꯥꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯣꯀꯦꯟꯅ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯉꯁꯤꯗꯤ ꯄꯩꯁꯥꯁꯨ ꯐꯪꯉꯛꯀꯅꯤ꯫ ꯄꯩꯁꯥ ꯐꯪꯉꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯠꯇ ꯂꯩꯕꯤꯔꯛꯑꯣ ꯃꯃꯥꯒꯤꯁꯨ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯑꯣꯀꯦꯟꯅ ꯍꯣꯏ ꯍꯣꯏ ꯂꯩꯔꯛꯀꯦ ꯅꯪ ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯃꯤꯆꯥꯅ ꯑꯗꯣ
ꯌꯥꯝꯅꯗꯤ ꯊꯦꯡꯕꯤꯔꯛꯀꯅꯨꯀꯣ ꯍꯥꯏꯔꯤ꯫ ꯑꯣꯀꯦꯟꯅꯁꯨ ꯇꯝꯕ ꯉꯝꯗꯦ, ꯑꯩ ꯊꯦꯡꯗꯅꯕꯗꯤ ꯍꯣꯠꯅꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯉꯁꯤꯗꯤ ꯇꯥꯃꯨꯗꯣ ꯃꯁꯥꯗꯣ ꯏꯅꯝ ꯅꯝꯕꯗꯨꯅ ꯇꯧꯏ꯫ ꯃꯁꯥꯗꯣ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯇꯥꯃꯨꯗꯣ ꯀꯩꯅꯣ ꯉꯁꯤ ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯏꯅꯝ ꯅꯝꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯕꯤꯕꯥꯍꯟꯒꯤ ꯏꯃꯨꯡꯁꯨ ꯃꯤ ꯂꯩꯕ ꯎꯗꯦ, ꯃꯈꯣꯏꯒꯤꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯀꯥꯏꯅ ꯆꯠꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯃꯈꯣꯏꯅ ꯇꯧꯔꯛꯑꯒꯅ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤꯁꯦ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯦ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯩ, ꯈꯪꯒꯅꯤ꯫ ꯍꯌꯦꯡꯗꯤ ꯏꯃꯥ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯆꯠꯇꯨꯅ ꯋꯥ ꯇꯥꯟꯅꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯂꯤ꯫ ꯁꯣꯝꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯉꯁꯥꯏꯗꯒꯤ ꯕꯤꯕꯥꯍꯟꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯕꯤꯕꯥꯍꯟꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗ ꯌꯥꯔꯗ꯭ꯔ ꯏꯃꯥ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯕꯥꯍꯟꯅ ꯏꯃꯥ ꯍꯧꯖꯤꯛ ꯄꯨꯡ 11ꯗꯤ ꯇꯥꯔꯛꯑꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯈꯣꯏꯔꯝꯕ ꯇꯥꯕꯅꯤ, ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯗꯣꯏꯅꯤꯅ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯂꯩꯃꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯏꯅꯦ, ꯑꯩꯒꯤ ꯏꯆꯥꯁꯤ ꯏꯅꯦꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯍꯣꯏ ꯍꯣꯏ ꯅꯣꯏꯒꯤꯗꯣ ꯍꯥꯟꯅ ꯐꯅꯅꯕ ꯇꯧ, ꯏꯁꯨꯁꯦ ꯑꯩꯅ ꯍꯦꯛ ꯁꯦꯟꯅꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯉꯁꯥꯏꯗꯒꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯤ ꯇꯥꯃꯨꯒꯤ ꯃꯁꯥꯗ ꯏꯐꯥ ꯐꯥꯖꯤꯟꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯪꯒꯦꯝ ꯍꯥꯒꯦꯝꯅꯕꯒꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯆꯪꯉꯛꯏ꯫ ꯇꯥꯃꯨꯗꯣ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯔꯛꯏ꯫ ꯂꯥꯎꯕꯁꯨ ꯉꯝꯗꯦ, ꯃꯥꯅ ꯂꯥꯎꯔꯕꯁꯨ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯁꯣꯝꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯃꯩ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯀꯌꯥ ꯑꯃ ꯄꯥꯏꯊꯣꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯇꯥꯃꯨꯗꯣ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯃꯒ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯥꯒꯤ ꯆꯦꯡ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯍꯧꯗꯣꯔꯛꯄ ꯑꯁꯤꯗ ꯇꯥꯃꯨꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯉꯁꯥꯏꯗꯒꯤ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯦ ꯍꯥꯏꯗꯅ ꯍꯧꯗꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯗ ꯇꯥꯃꯨꯅ ꯏꯁꯥꯁꯦ ꯈꯔ ꯉꯝꯗꯕꯁꯤꯗ ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯂꯣꯠꯂꯤ꯫ ꯃꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯁꯣꯝꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯅꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯐꯨꯝꯂꯤꯕ ꯄꯣꯠꯇꯣ ꯄꯨꯊꯣꯛꯑꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯃꯩ ꯊꯥꯗꯣꯛꯎ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯕꯤꯕꯥꯍꯟ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯦꯃꯤꯆꯥꯗꯣ ꯃꯁꯥꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯁꯤꯕꯣ? ꯄꯥꯝꯕꯣꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯣꯡꯉꯤꯕꯅꯤ, ꯀꯔꯤꯕꯨ ꯊꯣꯛꯑꯗꯨꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯣꯀꯦꯟꯗꯣ ꯑꯔꯥꯞꯄꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯊꯦꯡꯕꯗꯤ ꯅꯠꯇꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯕꯗ ꯃꯉꯥꯏꯔꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯣ ꯌꯧꯔꯛꯂꯦ꯫ ꯃꯥꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯏꯁꯤꯡ ꯁꯣꯛꯄꯒꯨꯝ ꯏꯔꯨꯖꯕꯒꯨꯝ ꯇꯧꯕ ꯑꯗꯣ ꯇꯥꯔꯤ꯫ ꯑꯣꯀꯦꯟꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯤꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯏꯔꯨꯖꯁꯤꯟꯗꯗꯤ ꯑꯁꯤ ꯈꯜꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯉꯔꯥꯡꯒꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯇꯧꯈꯤꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯉꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯛꯄꯁꯤꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯑꯩ ꯏꯁꯤꯡ ꯁꯣꯛꯑꯝꯕꯅꯦ, ꯏꯊꯟꯇ ꯍꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯣꯀꯦꯟꯗꯣ ꯃꯃꯥꯏꯗꯣ ꯐꯠ ꯂꯥꯎꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯡꯅ ꯂꯩꯕꯥꯛ ꯊꯦꯡꯗꯅ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯄꯥꯏꯕꯗꯣ ꯑꯗꯨ ꯎꯕꯗ ꯑꯣꯀꯦꯟꯗꯣ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯂꯦꯞꯄꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯕꯗꯣ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯥꯡꯈꯤꯕ ꯑꯁꯤꯗꯗꯤ ꯑꯣꯀꯦꯟꯗꯣ ꯉꯁꯥꯏꯗꯒꯤ ꯃꯁꯤ ꯂꯦꯡꯕ ꯉꯝꯂꯝꯗꯕꯗꯣ ꯉꯝꯂꯦ꯫
ꯃꯁꯤꯗꯒꯤ ꯃꯃꯥꯏꯗꯣ ꯃꯌꯨꯝ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯕ ꯑꯗꯨꯅ ꯑꯃꯨꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯣꯀꯦꯟꯗꯣ ꯃꯅꯤꯡ ꯈꯔ ꯍꯜꯂꯤ꯫ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯑꯃ ꯑꯅꯤꯕꯨꯗꯤ ꯇꯥꯏ꯫ ꯌꯨꯝ ꯇꯥꯔꯕꯁꯨ ꯃꯤꯗꯤ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯣꯛꯅꯗꯦ꯫ ꯈꯨꯜꯁꯤꯗ ꯇꯧꯔꯛꯏꯕ ꯑꯀꯤꯕ ꯃꯌꯥꯝꯁꯤꯅ ꯑꯣꯀꯦꯟꯗꯣ ꯑꯗꯨꯋꯥꯏꯗ ꯇꯥꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯅꯅꯕ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯑꯃꯨꯕ ꯑꯗꯨꯅ ꯑꯣꯀꯦꯟꯒꯤ ꯃꯁꯥꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯃꯨꯕ ꯑꯗꯣ ꯁꯥꯗꯣꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯣꯀꯦꯟꯗꯣ ꯃꯃꯤꯠ ꯑꯗꯨ ꯆꯞ ꯆꯨꯡꯈꯠꯂꯛꯂꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯄꯨꯈ꯭ꯔꯤꯗꯣ ꯍꯦꯛ ꯌꯧꯕꯒ ꯊꯣꯡꯒꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯨꯞꯁꯤꯟꯕ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄꯒ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯕꯗ ꯑꯣꯀꯦꯟꯗꯣ ꯋꯥꯔꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯑꯃꯨꯕ ꯑꯗꯨꯅ ꯑꯣꯀꯦꯟꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕꯗꯒꯤ ꯑꯣꯀꯦꯟꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯣꯀꯦꯟꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯀꯥꯟꯅꯗꯨꯗ ꯈꯪꯍꯧꯗꯅ ꯑꯣꯀꯦꯟꯗꯣ ꯂꯥꯏꯃꯨ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯁꯥꯅ ꯈꯪꯖꯔꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤꯗꯣ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯗꯣ ꯅꯤꯡꯁꯤꯡꯖꯔꯛꯏ꯫ ꯑꯣꯀꯦꯟꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯣꯀꯦꯟꯗꯣ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯐꯃꯨꯡꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯟ ꯈꯔ ꯐꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯁꯥꯗ ꯐꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯗꯣꯔꯝꯂꯦ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯏ꯫ ꯂꯥꯏꯁꯪ ꯌꯧꯗꯨꯅ ꯂꯥꯏꯕꯛ 3 ꯀꯠꯂꯤ ꯑꯗꯨꯒ ꯂꯥꯏꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯆꯤꯟꯗꯒꯤ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯣꯀꯦꯟꯅ ꯋꯥꯅ ꯏꯁꯤꯡ ꯑꯗꯨꯗ ꯁꯤꯕ ꯑꯗꯣ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯔꯤ꯫ ꯀꯀꯥ ꯑꯣꯀꯦꯟ, ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯕꯀꯣ꯫ ꯏꯗꯣꯝꯆꯥ ꯑꯃꯗꯤ ꯄꯤꯛꯏꯕ ꯑꯉꯥꯡꯗꯨꯅ ꯀꯅꯥꯗ ꯁꯤꯟꯅꯔꯝꯂꯤꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯎꯔꯦ ꯑꯃꯨꯕ ꯃꯌꯥꯝꯅ ꯍꯔꯥꯎꯅꯔꯤꯕꯗꯨ꯫ ꯑꯁꯨꯝꯅ ꯎꯔꯨꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯀꯅꯥꯅꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛꯁꯤꯕꯨ? ꯃꯤꯁꯛꯁꯦ ꯀꯅꯥꯅꯣ ꯈꯪꯗꯣꯛꯇꯕ ꯌꯥꯔꯔꯣই꯫ ꯑꯁꯤ ꯈꯜꯂꯒ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯀꯣꯌꯦꯡ ꯌꯦꯡꯉꯝꯃꯒ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯗꯨꯗ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯑꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯏꯔꯪ ꯂꯪꯕ ꯃꯈꯩ ꯂꯩꯔꯤꯕ ꯑꯗꯣ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯅꯦ ꯂꯤꯛꯂꯥꯏ ꯅꯪ ꯑꯣꯏꯔꯦꯀꯣ꯫ ꯈꯨꯜ ꯑꯁꯤꯕꯨ ꯅꯪꯅ ꯑꯣꯠꯂꯤꯕ? ꯐꯩ, ꯅꯪꯅ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯔꯕꯅꯤꯅ ꯑꯩꯅꯁꯨ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯒꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯩꯅ ꯉꯝꯃꯦꯗꯅ ꯏꯅꯦ ꯂꯤꯛꯂꯥꯏ ꯅꯪꯒꯤ ꯐꯠꯇꯕ ꯈꯨꯗꯤꯡ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ꯫ ꯅꯪꯅ ꯉꯝꯃꯦꯗꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯩꯒꯤ ꯊꯋꯥꯏ ꯂꯧ꯫ ꯑꯁꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯍꯌꯦꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯤꯃꯤꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯃꯤꯃꯤꯆꯥꯗꯣ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯄꯥꯈꯠꯂꯛꯏ꯫ ꯃꯤꯃꯤꯆꯥꯅ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯍꯧꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯣꯀꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯃꯃꯥꯅ, ꯃꯣꯏ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯦ ꯍꯥꯏꯁꯤꯕꯣ? ꯃꯄꯥ ꯑꯗꯨꯅ, ꯉꯥꯏꯈꯣ ꯃꯃꯥ, ꯍꯌꯦꯡ ꯐꯥꯎ ꯌꯦꯡꯉꯁꯤ꯫ ꯊꯦꯡꯉꯛꯄꯁꯤꯗ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕꯁꯨ ꯃꯌꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯏꯗꯣ ꯉꯁꯥꯏꯗꯒꯤ ꯂꯥꯏ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯃꯌꯥꯝꯁꯤꯡꯅ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏꯗꯣ ꯊꯝꯃꯤ꯫ ꯃꯗꯨꯗ ꯑꯣꯀꯦꯟꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯤꯛꯂꯥꯏꯗ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯪꯕꯨ ꯃꯤꯔꯣ? ꯅꯪꯁꯨ ꯑꯩꯅ ꯁꯤꯔꯤꯕ ꯑꯁꯨꯝꯒꯨꯝꯅ ꯁꯤꯕ ꯑꯣꯏꯌꯨ꯫ ꯑꯁꯨꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯩꯔꯤ꯫ ꯂꯤꯛꯂꯥꯏꯗꯣ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯈꯨꯠ ꯆꯜꯂꯕꯅꯤ꯫ ꯑꯩꯅ ꯇꯧꯅꯤꯡꯕꯗ ꯇꯧꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯛꯅ ꯅꯣꯛꯏ꯫ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏꯗꯤ ꯅꯤꯡꯉꯝꯗꯕꯒ ꯁꯥꯎꯅꯤꯡꯕꯒꯅ ꯄꯨꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯤꯛꯂꯥꯏꯁꯨ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯁꯦ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫
tamudo masado tumthaba yaraktre mathanta khanjai masigi pibahan hoigi imungsi ngarang di kaisu tawdaba mali ngarang di yumda su leiba udi numidang wairam gi matamda halaklaga thongal wangmada karino amasu maiga tharibaduna aina chinare beche sumbatare asam khalduna leiringai kada nongsu mapung phana ngalaklei tamudo masa mau sengdoktuna imunggi mida kariyamata hairamdana liklai hoigi yumda lai ngasidi liklai su ngantana hogatuna yumgi thabak tawduna leirami tamu changakpa ubaduda kai leire ngantana imagi sida lakpasidi ase mangol somdane kakhalau asi haiduna mangol da kakhatuna phaminnari aduga tamuna magi mangda tawkhiba singado haigi hek tawbaga liklai gi nupa thurakli liklai gi nupa tamu ubada ibema nang laibra tamusu laiye haina khumi liklai gi nupa do liklai da wonsinduna aya swaifau da thoki ge haiduna thonga rom da thoki liklai gi nupa na hek thoki baga tamu do mangmon da tawriba singdo liklai da tamki liklai su tamu gi wa ado tabada tamu da tawr ibasi laijing lemina oiram gatra haina chingaraklei liklai na ngaikho ai kanano haibado yingbi ge haiduna magi laisana phamka adom da pusinki liklai na phamthaduna mamit usinduna laiwa sonduna jengakpadadi matum madu da ure laijing limbi ge sakta masi hek ubaga mamit pangthor I mamit hek pangthokpaga tamuda mana uribado hairi wa adu tabada tamudo laijing lembida karigumba khara tawningle tamuna liklai da laijing limbi ge mathakta karigumba khara tawsi haiduna liklai da hairi liklai na ngaikho nang hojik jakhiroi nangsu mana torakpagi nasadu su yadri nasado pharaba kanda tawsi haina liklai na hairi somdana oken hoigi yumdana ayuk aduda khul nupa ama chelaktuna ine haiduna yamna pakhatna kauri mana korapado tabada oken gi mama ado thorai memisa su thorai nupa aduna taw kendo khulgi pukhida siduna lehore haiduna pautami wa adu tabada memisa do angawbigum khulgi pukhi tamna chenki mana chelakpada uri khulgi pukhi manakta taduna mayamna question duna leiribado memisa mayamdu inthoktuna mapuroibana siduna leiriba manak tamna chingsinduna kapli aduwaida leiriba sing aduna hainai kananabu thinaribano maduda nupi amana hairi aigi icha nupina ayukki sijindanaba ising sokpa chatpada thingnarakpani icha nupi dudi kiruna yumda chelai aina kaidorage na hangbada khulgi pukhida mi asiba ma lehore na haibaduda khulmiga laiba sini nupi amana amu aidi asiba se ubada yamna kijai mamai sisu musinmui khulse lai phataba sanaba yauriye asumna oken gi asiba hakjang do mayumda puraktuna poloi na batawri oken gi imung manungi mi singdi thamoi sokna kapnari asumna leineringai kana sida nongsu mangsilakli ngasai makai karisu tarom dabado tarok iba mawong si ubada leikai gi ahal amana angaksa mawong ama tarokli asibagi mathau mangamse khara thuna loisinaba tawsi haiduna hai asumna tawduna poloi phamda puduna poloi ba hori nongsu kabak kabak taba horakle poloi phamda lehoriba makwai khara ado hainai siri mawong amani akhara thuna loisinaba tawsi asi haiduna leiriba singado yamna kanna loisinaba honari uchin nachina masa adu tumkhri poloi ba loirakpada ungthilgi pung ani muk tari poloi ba hek loikhibaga ngasaidagi manglamba nong ado phudet phubu makai suba hori poloi phamda lehoriba makwai do mayum jawuna ba haiduna nongmar aduda kanna senarai asomna haukhibana numidang oirakli ngasaidagi phudet phukai churamba nong adusu hajukti khara pathakhi memisa hodusu nong su khibana maram moiraga kanamatana su lekpa laktre somdana liklai do mage nupana phuthari ngasi siribasi nangna soidana hatpa oiramgani hairi aina asigumba phattaba thabakse tawgunu haiba natro aina nang chingnarakibasi kuirabani haiduna phuthari liklai su mana nate na haiduna yamna kana jeli moi anigi khana chainariba sida macha nupa sakhen chana do chensil laktuna khami asumna khambadagi khanaba do lepkhri matam aduda liklai do sauningba gi mayaina
ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯁꯤ ꯁꯤꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯤꯛꯂꯥꯏꯅ ꯇꯧꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯦ ꯃꯃꯥꯗ ꯇꯝꯃꯤ꯫ ꯂꯩꯃꯇꯣꯟꯗꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯈꯨꯜꯁꯤꯕꯨ ꯑꯋꯥꯕ ꯌꯥꯝꯅ ꯇꯥꯍꯟꯗꯧꯔꯤ꯫ ꯃꯍꯥꯛꯁꯦ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯗꯤ ꯃꯊꯧ ꯇꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ, ꯏꯃꯥ, ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ꯫ ꯏꯃꯥ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯨꯔꯣ ꯍꯥꯏꯔꯤ꯫ ꯂꯩꯃꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯆꯦꯛꯁꯤꯟꯅ ꯇꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯄꯣꯊꯥꯅꯕ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯅꯣꯡꯅꯒ ꯇꯥꯕꯅꯤ꯫ ꯃꯈꯨꯠꯇ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯇꯞꯊꯣꯛꯏꯕ ꯑꯗꯣꯝꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠ ꯆꯩ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯏꯗꯣ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯣ ꯀꯧꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯒꯦ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯏ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯂꯤꯛꯂꯥꯏꯅ, ꯀꯅꯥꯒꯤ ꯂꯥꯏꯅꯣꯅꯦ ꯊꯥꯔꯛꯏꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯃꯗꯨꯗ ꯈꯪꯈ꯭ꯔꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯥꯔꯛꯏꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯒ ꯐꯨꯅꯍꯜꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯑꯀꯟꯕ ꯃꯍꯩ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯂꯤ꯫ ꯂꯤꯛꯂꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯃꯍꯩ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯤ ꯀꯤꯕꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯇꯨꯝꯕꯁꯨ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯤ꯫ ꯁꯣꯝꯗ ꯂꯤꯛꯂꯥꯏꯅ ꯂꯥꯛꯆꯕ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯣ ꯂꯤꯛꯂꯥꯏꯒꯤ ꯐꯠꯇꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯝꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯊꯥꯈꯤꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤ ꯆꯦꯟꯕ ꯍꯧꯔꯛꯑꯦꯅ꯫ ꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯏꯗꯣ ꯃꯥꯅ ꯈꯔ ꯂꯥꯛꯆꯔꯛꯄ ꯑꯁꯤꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕ ꯐꯥꯎꯖꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯁꯤꯡꯅꯈꯣꯗꯅ, ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯤ꯫ ꯉꯁꯤꯗꯤ ꯅꯊ꯭ꯋꯥꯏ ꯂꯧꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯂꯤꯛꯂꯥꯏꯅ ꯂꯥꯛꯆꯕ ꯑꯁꯨꯝ ꯍꯦꯜꯂꯛꯄ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥꯟꯗ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯑꯃꯥꯏꯕꯤ ꯊꯥꯂꯩꯃꯗꯣ ꯅꯤꯡꯁꯤꯡꯖꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ, ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯕꯨ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯁꯤꯒꯤꯗꯃꯛ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯇꯥꯛꯄꯤꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯤ ꯈꯜꯂꯒ ꯊꯥꯂꯩꯃꯅ ꯇꯥꯛꯄꯤꯈꯤꯕ ꯑꯔꯨꯕ ꯂꯩꯋꯥꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯤꯛꯂꯥꯏꯒꯤ ꯂꯥꯏꯌꯥꯝꯅ ꯅꯝꯕ ꯑꯗꯣ ꯅꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯗꯣ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯑꯀꯟꯕ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯀꯥꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯍꯥꯛꯅ ꯉꯝꯂꯕꯅꯤꯅ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯂꯤꯛꯂꯥꯏꯅ ꯁꯥꯟꯅꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯌꯥꯝ ꯑꯗꯣ ꯂꯤꯛꯂꯥꯏꯗ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯐꯠꯇ꯭ꯔꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯂꯤꯛꯂꯥꯏꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯂꯤꯛꯂꯥꯏꯕꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯣꯝꯗꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯤꯛꯂꯥꯏꯗꯣ ꯆꯩꯅꯥ ꯐꯥꯎꯔꯛꯏ꯫ ꯃꯔꯛ ꯑꯁꯤꯗ ꯁꯤꯕꯇ ꯉꯥꯏꯔꯤꯕ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏꯁꯨ ꯌꯥꯎꯔꯤ꯫ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯆꯣꯡꯁꯤꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯊꯋꯥꯏ ꯑꯗꯨ ꯌꯥꯎꯕꯅꯤꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯈꯤ ꯑꯗꯨꯒ ꯑꯋꯥꯡꯕ ꯍꯩꯅꯧ ꯃꯁꯥ ꯑꯃꯗ ꯂꯦꯞꯇꯨꯅ ꯆꯣꯡꯊꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯣꯡꯊꯔꯛꯄ ꯑꯁꯤꯗ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯗꯣ ꯑꯃꯨꯛꯇꯪ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯈꯥꯗ ꯂꯩꯔꯝꯕ ꯅꯨꯡꯗꯨꯝ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤ꯫ ꯃꯐꯝ ꯑꯗꯣ ꯏ ꯉꯥꯛꯇ ꯉꯥꯏꯈꯤ꯫ ꯂꯤꯛꯂꯥꯏꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯤꯛꯂꯥꯏꯅ ꯁꯤꯕ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯗꯨꯅ ꯑꯍꯤꯡ ꯁꯤꯃ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯤꯛꯂꯥꯏꯒꯤ ꯅꯨꯄꯥꯗꯣ ꯍꯧꯒꯠꯇꯨꯅ ꯋꯥꯀꯤꯡ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯤꯔꯝꯕ ꯑꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯥꯅ ꯂꯥꯎꯕ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯆꯦꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫ ꯂꯤꯛꯂꯥꯏꯒꯤ ꯐꯤꯕꯝ ꯆꯥꯗꯅ ꯁꯤꯔꯝꯕ ꯃꯤꯁꯤ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏ ꯁꯤꯕꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯇꯥꯔꯤ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ,
ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯝꯗꯦ ꯃꯍꯥꯛꯇꯤ ꯀꯔꯝꯅ ꯁꯤꯔꯤꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯁꯣꯝꯗꯁꯨ ꯃꯤꯅ ꯑꯁꯨꯝ ꯁꯟꯗꯣꯔꯛꯄꯗꯒꯤ ꯇꯥꯃꯨꯁꯨ ꯂꯤꯛꯂꯥꯏ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯣ ꯇꯥꯔꯤ ꯇꯥꯃꯨꯗꯣ ꯂꯤꯛꯂꯥꯏꯅ ꯁꯤꯕ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯕꯨ ꯁꯤꯡꯅꯕ ꯍꯧꯈ꯭ꯔꯦ ꯃꯊꯃꯣꯏꯗ ꯃꯥꯒꯤ ꯃꯃꯥ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯥꯃꯨꯗꯣ ꯃꯁꯥꯗꯣ ꯂꯩꯇꯥꯖꯗꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯕꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯃꯥꯡꯒꯣꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯣ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯎꯔꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯨꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯆꯥꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯉꯥꯡꯅꯦꯅ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯔꯛꯀꯅꯨ ꯉꯁꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯑꯁꯨꯝꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯃꯃꯥꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯣ ꯑꯉꯛꯄ ꯐꯥꯎꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤ ꯇꯥꯃꯨꯁꯨ ꯂꯤꯛꯂꯥꯏꯅ ꯇꯝꯕꯤꯔꯝꯕ ꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯥꯡꯕ ꯍꯧꯔꯛꯏ ꯁꯣꯝꯗꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯈꯨꯜꯗꯅꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯣ ꯃꯤꯄꯥꯏꯅꯕ ꯐꯥꯎꯏ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯁꯤꯈꯤꯕ ꯑꯁꯤꯗ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯅꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯂꯤꯛꯂꯥꯏꯒꯤ ꯄꯣꯠꯂꯣꯏꯕꯤ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯏꯇꯥꯎ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯃꯁꯥꯁꯦ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ ꯇꯨꯝꯃꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤꯅꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯃꯤꯁꯤ ꯆꯥꯗꯅꯒ ꯁꯤꯕꯅꯦ ꯂꯥꯏ ꯇꯤꯟꯒꯁꯨ ꯁꯥꯟꯅꯔꯝꯃꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯑꯥꯏ ꯑꯉꯥꯡꯁꯥ ꯃꯩꯗꯨ ꯈꯔ ꯀꯟꯅ ꯊꯥꯖꯤꯜꯂꯨ ꯑꯥꯏ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯩ ꯑꯗꯣ ꯀꯟꯅ ꯊꯥꯔꯤ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯆꯨꯔꯤ ꯃꯈꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯈꯨꯜꯁꯦ ꯀꯝꯗꯧꯅ ꯀꯟꯒꯅꯤ ꯈꯨꯜꯖꯥꯁꯤꯡꯁꯦ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯂꯩꯃꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯑꯩꯗꯤ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯗꯕ ꯂꯩ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯏꯃꯥꯒ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯃꯨꯛꯀ ꯂꯥꯡꯃꯤꯟꯅꯁꯦ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯉꯁꯤ ꯁꯤꯔꯤꯕ ꯑꯃꯥꯏꯕꯤꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯝꯗꯦ ꯍꯥꯏꯅꯔꯤ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯦꯗ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯒꯤꯗꯤ ꯅꯌꯥꯝꯕ ꯑꯃꯗꯤ ꯅꯪ ꯅꯇꯣꯝꯇꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯌꯥꯔꯁꯦ ꯅꯆꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯈꯪꯉꯤ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯦ ꯂꯥꯡꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯥꯡꯂꯤ ꯁꯣꯝꯗꯅ ꯇꯥꯃꯨ ꯍꯣꯏꯗꯅꯤ ꯇꯥꯃꯨꯗꯣ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ ꯃꯆꯥꯁꯤꯡꯅ ꯃꯉꯣꯟꯗ ꯐꯖꯅ ꯋꯥ ꯍꯥꯏꯔꯕꯁꯨ ꯇꯥꯃꯨꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗ ꯃꯆꯥꯁꯤꯡꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯑꯁꯣꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯥꯃꯨꯗꯣ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯤ ꯉꯁꯤꯗꯤ ꯈꯨꯜꯗꯣ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯃꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯀꯤꯕ ꯐꯪꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯟꯗꯨꯅ ꯈꯨꯜꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯏ ꯁꯣꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯏ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯥꯏꯗꯨꯅ ꯎꯆꯥꯟꯅ ꯇꯧꯗꯨꯅ ꯃꯩ ꯊꯥꯔꯤꯕ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯎꯔꯤ ꯈꯨꯜ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯃꯌꯥꯝꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ ꯂꯩꯔꯛ ꯈꯨꯜꯂꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯐꯪꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯅꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤꯒ ꯀꯝꯗꯧꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯛꯂꯤ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯉꯁꯥꯏ
mahakna migi mitam saduna thamkiba ado puthuraktuna taibang migi mahut sinduna mitam ahum aduda leiwa kaya soli aduga makhutta larten ama paiduna yangkokta mitam ahum du haptuna khulgi lamlom ahum phangba adomda lakli layam phattaba singado migi minam tabada lajing lembida la iba adomda layam singado lakli lajing lebisu machinda murum leiwa sonduna asum lakpada lamlom ahum phangbodo yauri mastigi mana payak liba pochai singadu thamduna leiwa sonba hoi aduga lai phattaba sing aduda asum lahari aina nakhoi gi chakthak pirabani khul asida leiriba mi amata sokpa yaroi asum na haidami wa adu tabata nakandagi kanna kanagumba amana nokpagi khonjal tarai maruda lajing lembido khonjal adu tabata akiba phori adubu akiba pumba phajali machinda leiwa kaya soladuna nuiba maikai adomda yengthurai maduda ure haujikti liklai gi thawai aduna makok ado kenga dawgi tawraga makut ani aduna ona taina palaga leiribado lajing lembi madu ubada humang anna pikari matam aduda liklai gi thawai aduna hairi khul asida leiriba mi amata lemna tharoi aduga nangbusu aina soidina thawai logani nangna ngamagana khul asibu kallu aina ngamlagana lemna amata tharoi asi hairaga kanna nui maduda lajing lembido numidangi matamlina layam sing aduga manarubada khudong thiba taragani khaladuna machinda lairon khara sonduna mayum tamna halakli asumna mahana mayum lomda asum lakpada magi matungda mi ani inrakpagumna tawi lajing lembido ondi onthokti wakhaldana asumna khali karamba lairone aigi tungsida inera ibesibo hayuna khali asumna asum lakpana hajukti mayum jori lajing lembido tung hanna jinglam dabida imung disangri maruda magi matungda inerakpa lai anido thongal da lehauri lajing lembido phamung hek jawbuga masa adu wabna pop takhai tumkhri somdana tamudo phana thinglaba phawba lai khoiramba do loisindri tamudo masam mana thadoktuna makutta lai khoiramba ki pochai khara paiduna manglomda lai masada akiba haibado amata leitri asumna lakpada mang ado yori maruda mana parakliba lai khoiramba ki pochai sing ado thamduna mangi lai adubu kauthokpa hori asumna lewa solakpadagi mang adudagi musin muba nupi gi phibam wona tawba ama hogolakli tamudi lairon solba lepti maruda mang adudagi hogolakliba amubaduna mangdagi kumtharai aduga tamugi manakta leptuna leikhrai tamusu lewa solba do loisinduna asumna hairami ngasidi mafam masida leiro hayengdagidi nangi sintha piragani asi haiduna laimu ado mafam aduda thanamlaga tamusu mayum lomda halakle mayum halakpagi lambida wakhalda khalli khul asibu awaba tahallage haiduna khallaga akibagi minuk ama noktuna mayumda changrei asomna haukhibana nongalakle nongalakpagi matam asidati khul miyam ama khulgi pukri adomda pakhatna chenari leimatonsu mangolda wai silambadagi kaidoraba jatno haiduna masu khulgi pukri adomda lakli pukri aduda ahal khara oiraba nupa ama siduna leibado uri khulgi miyamduna hainrai kamaina bu toriba janu handa nupi ama sikhiba liklai haibra adugi nupidu mana sanaraba laising aduna harpa sodina oiramgani mana sanaraba laisingdo amata loisilamde hainine asumna mayamdo panghaida hainari masidagi pukri aduda siriba ahal ado khulgi nupa kharana tawduna lokhallaklei maduda asiba haksang ado ubada leiriba miyam singado akiba phawi mamai mamit musin musali mamit aduna uisandabida iraw launa pangthoklaga leiramba aduda mayamdo kibana loinare siramiba ahan adugi imung manungdi kappa hori leimatonsu ngihak jenglamlaga mayumda thuna halai mana halakpada macha nupado ayuki thabak chatogi thori maruda leimatona ibungo thabak chatoribado numit tadringada yumda halaknaba tawko malemsu hoi haiduna mana chatoriba thabak ado chatkhrei
ꯁꯣꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯅꯤꯛꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯩꯃꯇꯣꯟꯅꯁꯨ ꯈꯪꯂꯤ ꯃꯆꯥꯁꯦ ꯏꯁꯣꯔ ꯇꯣꯡꯂꯦ ꯍꯥꯏꯕ ꯂꯩꯃꯇꯣꯟꯅꯁꯨ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯁꯤꯗ ꯈꯨꯜꯒꯤ ꯃꯤ ꯈꯔ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯒ ꯏꯅꯦ ꯏꯅꯦ ꯍꯥꯏꯅ ꯂꯩꯃꯇꯣꯟꯕꯨ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯂꯩꯃꯇꯣꯟꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯔꯛꯏ ꯂꯩꯃꯇꯣꯟꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯏꯃꯨꯡꯗꯒꯤ ꯀꯞꯄꯒ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯄꯥꯟꯗ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯏꯁꯣꯔ ꯇꯣꯡꯂꯦ ꯈꯪꯂꯗꯨꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯝꯅꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯃꯁꯥ ꯑꯗꯣ ꯅꯤꯛꯂꯒ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥ ꯅꯨꯡꯁꯤꯗ ꯏꯆꯥ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯁꯥ ꯈꯨꯜ ꯑꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯄꯤꯛ ꯊꯜꯂꯒꯅꯤ ꯃꯄꯥꯡ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯆꯥꯛ ꯂꯥꯡꯒꯗꯧꯔꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕ ꯅꯈꯣꯏꯒꯤ ꯅꯊꯋꯥꯏꯕꯨ ꯄꯨꯒꯗꯧꯏ ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯠꯅꯔꯤ ꯑꯗꯨꯅꯅꯦ ꯏꯆꯥ ꯏꯅꯥꯏ ꯑꯣꯏꯔꯤꯕ ꯁꯥ ꯄꯨꯔꯅꯤꯃꯥ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯒꯅꯨ ꯑꯊꯦꯡ ꯑꯃꯝ ꯆꯠꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯋꯥꯟꯊꯔꯛꯏ ꯃꯁꯤꯗꯒꯤ ꯇꯨꯃꯤꯟ ꯇꯥꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯃꯆꯥꯕꯨ ꯀꯣꯡꯈꯠꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯃꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯕꯤꯔꯛꯅꯕ ꯍꯥꯏꯔꯤ ꯃꯗꯨꯗ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯩꯃꯇꯣꯟ ꯍꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯦꯡꯕ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯔꯒ ꯄꯤꯈꯤ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯏꯁꯤꯡ ꯑꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯂꯩꯋꯥꯏꯗ ꯈꯔ ꯍꯥꯞꯄꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯤ ꯂꯩꯃꯇꯣꯟꯅ ꯃꯆꯥꯗ ꯏꯁꯤꯡ ꯈꯔꯒ ꯄꯤꯊꯛꯏ ꯑꯗꯨꯒ ꯂꯩꯃꯇꯣꯟꯅ ꯈꯔ ꯐꯔꯕ꯭ꯔꯣ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯁꯤ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯤ ꯈꯔ ꯐꯔꯦ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯛꯂꯒ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯤ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤꯒꯦ ꯅꯪ ꯄꯣꯊꯥꯔꯣꯀꯣ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯂꯣꯝꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯂꯩꯃꯇꯣꯟꯗ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯃ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯇꯥꯟꯅꯔꯨꯒꯦ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯃꯥꯅ ꯐꯥꯎꯔꯛꯏꯕ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯇꯨ ꯆꯨꯡꯉꯤ ꯀꯔꯝꯅ ꯊꯣꯛꯂꯒꯗꯧꯔꯤꯅꯣ ꯈꯪꯗꯦꯗ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯈꯪꯗ꯭ꯔꯦ ꯈꯨꯔꯥ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯣꯏꯅꯣ ꯃꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯍꯥꯟ ꯁꯤꯈꯤꯕ ꯑꯃꯥꯏꯕ ꯂꯤꯛꯂꯥꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯂꯥꯏꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯦ ꯍꯥꯏꯔꯤ ꯑꯗꯣ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯍꯟꯅꯅꯕ ꯇꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗꯣ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯇꯝꯃꯨꯗꯣ ꯉꯁꯤꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤ ꯄꯤꯕꯥꯍꯜ ꯍꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯉꯤ ꯇꯝꯃꯨꯗꯣ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯔꯤ ꯃꯃꯥ ꯂꯤꯛꯂꯥꯏꯅ ꯃꯉꯣꯟꯗ ꯄꯤꯕꯤꯔꯝꯕ ꯃꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯁꯔꯨ ꯑꯗꯣ ꯃꯥꯅ ꯃꯥꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯊꯝꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯂꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯐꯖꯅ ꯈꯨꯝꯂꯛꯂꯣꯏ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯁꯣꯝꯗ ꯇꯝꯃꯨꯗꯣ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯊꯝꯈꯤꯕ ꯁꯔꯨ ꯑꯗꯣ ꯇꯧꯈꯥꯏꯗꯨꯅ ꯊꯤꯔꯤ ꯑꯁꯨꯝꯅ ꯇꯧꯊꯣꯛꯇꯨꯅ ꯊꯤꯔꯛꯄꯗ ꯃꯌꯨꯝ ꯑꯃ ꯌꯣꯝꯗꯨꯅ ꯊꯝꯈꯤꯕꯗꯣ ꯊꯦꯡꯅꯔꯤ ꯁꯔꯨ ꯑꯗꯨ ꯐꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯥꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯈꯟꯕꯗ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯄꯤꯕꯥꯍꯜꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯅꯥꯍꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯤꯕꯥꯍꯜꯅ ꯁꯅꯥꯍꯟꯕꯤꯗ ꯃꯃꯥ ꯉꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥꯅꯨꯄꯤꯗꯨ ꯃꯪꯗ ꯂꯥꯛꯇꯨꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯤꯕꯗꯤ ꯋꯥ ꯍꯥꯏꯅꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯣ ꯏꯆꯥꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯝꯃꯤꯅꯣ ꯑꯁꯨꯝꯅ ꯍꯪꯕꯗ ꯄꯤꯕꯥꯍꯜꯅ ꯃꯄꯤ ꯏꯔꯥ ꯆꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯏꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯔꯝꯃꯤꯅꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯗꯨꯅ ꯑꯩꯕꯨꯁꯨ ꯊꯋꯥꯏ ꯂꯧꯔꯒꯅꯤ
ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯂꯣꯏꯔꯅꯤ ꯍꯥꯏꯔꯝꯃꯤꯅꯦ ꯃꯃꯥ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤꯗꯣ ꯑꯃꯥꯏꯕꯤ ꯇꯝꯃꯨꯗ ꯆꯤꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯇꯨꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡꯗꯣ ꯀꯞꯄ ꯍꯧꯔꯛꯏ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯂꯦ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯣ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯀꯤꯕ ꯐꯥꯎꯅꯔꯤ꯫ ꯁꯣꯝꯗꯁꯨ ꯇꯝꯃꯨꯗꯣ ꯃꯆꯥꯁꯤꯡꯗ ꯃꯥꯕꯨ ꯀꯧꯔꯛꯀꯅꯨ, ꯃꯍꯥꯛ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯨꯠꯇꯁꯨ ꯂꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯟ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯈꯣꯠꯄ ꯍꯧꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯃꯃꯥꯅ ꯇꯧꯔꯤꯕꯗꯣ ꯐꯛꯂꯥꯡ ꯑꯍꯨꯕ ꯑꯃꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯇꯝꯃꯨꯅ ꯑꯁꯨꯝ ꯈꯣꯠꯄꯗ ꯃꯍꯥꯛꯅ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯆꯐꯨ ꯑꯗꯨ ꯇꯞꯅ ꯂꯧꯈꯠꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯊꯕꯛ ꯇꯧꯁꯤꯟꯅꯩ꯫ ꯇꯝꯃꯨꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯃꯥꯅ ꯊꯝꯈꯤꯕ ꯁꯔꯨ ꯑꯃꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯄꯥꯏꯔꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯔꯛꯇꯨꯗ ꯐꯝꯊꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯋꯥꯄꯟꯗꯣ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯇꯝꯃꯨꯅ ꯀꯧꯔꯤꯕ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯇꯝꯃꯨꯁꯨ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯠ ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯤꯠꯂꯝꯂꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯝꯃꯨꯒꯤ ꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯄꯛꯏ꯫ ꯑꯃꯨꯕ ꯑꯗꯨꯗ ꯇꯝꯃꯨꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯊꯦꯡꯕ ꯑꯃꯝꯕꯗ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯃꯊ꯭ꯋꯥꯏ ꯂꯣꯏꯅ ꯂꯧ, ꯑꯗꯨꯒ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯅ ꯇꯝꯃꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯝꯃꯨꯗꯣ ꯃꯥꯅ ꯊꯝꯈꯤꯕ ꯆꯐꯨ ꯑꯗꯣ ꯑꯃꯨꯛ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯤꯕ ꯐꯤ ꯑꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯡꯗꯣꯛꯄ ꯑꯁꯤꯗ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯃꯩꯈꯨ ꯑꯣꯏꯅ ꯇꯧꯕ ꯑꯃꯨꯕ ꯑꯣꯏꯅ ꯊꯣꯔꯛꯈꯤ꯫ ꯃꯩꯈꯨ ꯑꯗꯣ ꯃꯤꯒꯤ ꯁꯕꯥꯟꯗ ꯑꯣꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯇꯝꯃꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯏ꯫ ꯇꯝꯃꯨ ꯑꯗꯨꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯊꯋꯥꯏ, ꯅꯪꯁꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯊꯧ ꯂꯩꯔꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯆꯐꯨ ꯑꯁꯤꯗꯒꯤ ꯀꯧꯊꯣꯛꯂꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯇꯝꯃꯨꯅ ꯍꯥꯏꯔꯨꯕꯗ ꯊꯋꯥꯏ ꯑꯗꯣ ꯇꯝꯃꯨꯗ ꯑꯗꯨꯝ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯃꯗꯨꯗ ꯇꯝꯃꯨꯅ ꯑꯃꯨꯛ, "ꯅꯪꯅ ꯁꯥꯎꯕ ꯀꯥꯟꯅꯔꯣꯏ ꯊꯋꯥꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯌꯥꯗ꯭ꯔꯒꯗꯤ ꯍꯥꯟꯅꯗꯧꯅ ꯑꯩꯅ ꯑꯃꯨꯛ ꯐꯥꯖꯤꯟꯒꯅꯤ, ꯌꯥꯔꯒꯅ ꯂꯩꯔꯝꯂꯦꯟꯗ ꯊꯥꯕꯤꯒꯅꯤ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯑꯗꯣ ꯇꯝꯃꯨꯗ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕꯁꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯇꯝꯃꯨꯅ, "ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯄꯤꯒꯗꯕꯅꯤ"꯫ ꯇꯝꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯑꯗꯣ ꯇꯝꯃꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯤ ꯁꯦꯡꯗꯕ ꯁꯛꯐꯝꯗꯣ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯕ ꯃꯁꯥꯒꯤ ꯃꯁꯛꯇ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯑꯁꯤꯗ ꯇꯝꯃꯨꯅ ꯍꯥꯏꯔꯛꯏ, "ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ, ꯅꯪꯒꯤ ꯌꯨꯝꯗꯨꯅꯤꯅꯦ, ꯑꯩꯅ ꯅꯪꯕꯨꯁꯨ ꯍꯥꯠꯄꯤꯕꯅꯤꯅꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯋꯥꯏ ꯑꯗꯣ ꯁꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯇꯝꯃꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯇꯝꯃꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯛꯄ ꯑꯁꯤꯗ ꯊꯋꯥꯏꯗꯣ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯇꯝꯃꯨꯅ ꯂꯩꯋꯥ ꯑꯀꯟ ꯑꯀꯟꯕ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯕꯨꯁꯨ ꯍꯥꯠꯀꯦ ꯇꯧꯕ ꯁꯥꯔꯤ꯫ ꯆꯠꯂꯣ, ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕꯗꯣ ꯅꯊꯧꯗꯣ ꯇꯧꯔꯨꯆꯣ ꯆꯠꯂꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯣ ꯕꯤꯕꯥꯍꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇꯁꯨ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯅꯤ ꯊꯥꯈꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯕꯨꯡꯁꯨ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯃꯕꯨꯡꯒ ꯊꯕꯛ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯂꯦꯝꯕꯁꯨ ꯃꯆꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯇꯥꯔꯤ, ꯀꯤꯕꯁꯨ ꯐꯥꯎꯔꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯕꯨꯡꯗ, "ꯀꯩꯁꯨ ꯇꯧꯔꯣꯏ, ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯇꯞꯊꯔꯤꯕ ꯀꯥ ꯑꯁꯤꯗ ꯇꯧꯔꯁꯤ" ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯂꯦꯝꯕꯁꯨ ꯀꯤꯔꯁꯨ ꯀꯤꯅ ꯍꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯂꯩꯃꯇꯣꯟꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯈꯤ꯫ ꯑꯃꯗꯤ
ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯏꯕꯦꯝꯃ, ꯄꯨꯔꯅꯤꯃꯥꯗꯤ ꯀꯨꯏꯔꯝꯂꯔꯣꯏ, ꯍꯌꯦꯡꯒꯤ ꯃꯊꯪꯁꯤ ꯑꯣꯏꯔꯝꯒꯅꯤ, ꯀꯔꯝꯃꯥꯏꯅꯕꯨ ꯇꯧꯒꯗꯧꯔꯤꯒꯦ? ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ, ꯏꯃꯥ, ꯑꯩꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯈꯨꯜ ꯑꯁꯤꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯇꯥꯒꯗꯧꯔꯤ ꯏꯃꯥ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯗꯣ ꯌꯥꯝꯅ ꯉꯛꯅ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯏꯟꯅꯔꯛꯄ, ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯧꯒꯠꯇꯨꯅ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯣ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯒ ꯌꯦꯡꯕꯗ ꯇꯃꯨꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯣ ꯎꯈꯤ, ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯁꯨ ꯃꯥꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯂꯨꯗꯨꯔꯤꯗ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯪꯂꯗꯨꯅ ꯑꯃꯨꯛ ꯄꯣꯊꯥꯈꯤꯕꯅꯤ꯫ ꯑꯁꯣꯝꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯩꯃꯇꯣꯟꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ, ꯑꯗꯨꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯀꯤ ꯑꯀꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ, ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯣꯜ ꯁꯥꯔꯗꯨꯅ ꯀꯧꯊꯣꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯑꯍꯜ ꯑꯃ ꯁꯤꯔꯤꯕꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯅ ꯀꯧꯊꯣꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟꯗꯣ ꯑꯀꯤꯕ ꯐꯥꯎꯔꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯤꯔꯕ ꯐꯥꯎꯕ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗ ꯃꯥꯒꯤ ꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯍꯥꯏꯕꯗꯣ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ, ꯏꯃꯥ, ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯃꯥꯅ ꯂꯥꯏ ꯐꯠꯇꯕꯁꯨ ꯊꯥꯔꯛꯂꯤꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯏꯪꯈꯣꯜꯒꯤ ꯋꯥꯡꯃ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟ ꯑꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯃꯃꯥ ꯀꯤꯔꯦ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯅꯆꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯀꯤꯕꯗꯣ ꯈꯔꯗꯤ ꯐꯩ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯒꯤ ꯄꯨꯡꯐꯝ ꯇꯥꯔꯛꯂꯤ꯫ ꯂꯦꯝꯕ ꯑꯃꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯆꯩꯗꯨ ꯄꯨꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯃꯆꯥ ꯑꯃ ꯇꯞꯊꯔꯤꯕꯗꯣ ꯑꯗꯣꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯃꯕꯨꯡꯕꯨ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯋꯥꯏꯗꯒꯤ ꯅꯥꯟꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯂꯦꯝꯕꯁꯨ ꯑꯀꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯈꯤ, ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯁꯦꯝꯂꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯌꯥꯡꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯌꯥꯝꯕꯅ ꯂꯥꯇꯦꯟ ꯄꯥꯏꯍꯟꯗꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯥꯛꯏ, ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯊꯝꯂꯗꯨꯅ ꯃꯈꯣꯏꯅ ꯁꯦꯝꯂꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯂꯥ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯊꯝꯃꯤ꯫ ꯑꯁꯣꯝꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯃꯤꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯣ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯀꯧꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯒꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ, ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯄꯥꯏꯔꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯤꯠꯇꯗꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯎꯔꯤ, ꯑꯗꯨꯕꯨ ꯃꯕꯨꯡꯒꯤ ꯃꯃꯤꯠꯇꯗꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯃꯕꯨꯡꯕꯨꯁꯨ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯂꯥ ꯑꯃꯗ ꯄꯣꯠꯆꯩꯁꯤꯡꯗꯣ ꯊꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯂꯥꯏ ꯐꯠꯇꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯆꯤन ꯃꯅꯥꯎꯕꯨ ꯍꯥꯠꯀꯗꯕꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ꯫ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯂꯥꯎꯕ ꯑꯃꯗꯤ ꯀꯞꯄ ꯅꯣꯛꯄ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯕ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯃꯃꯥꯒꯤ ꯃꯊꯥꯗ ꯀꯤꯔꯗꯨꯅ ꯀꯞꯄꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯃꯗꯨ ꯃꯉꯥꯏ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯨꯡ ꯂꯦꯝꯕꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ꯫ ꯌꯥꯝꯈ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯐꯥꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯇꯤꯌꯥꯗꯁꯨ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯅꯣꯡ ꯆꯨꯒꯗꯧꯒꯤ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯂꯣꯏꯔꯛꯀꯗꯧꯔꯤ꯫ ꯂꯤꯛꯂꯥꯏꯅ ꯂꯦꯝꯕꯒꯤ ꯃꯃꯤꯠꯇ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯂꯣꯟ ꯂꯧꯔꯗꯨꯅ ꯃꯥꯕꯨ ꯂꯥꯛꯅꯅꯕ ꯀꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯦꯝꯕꯗꯣ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯅꯥꯊꯩꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯃꯕꯨꯡꯅ ꯇꯧꯔꯤꯕ ꯑꯗꯣ ꯎꯈꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗꯣ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯃꯕꯨꯡꯒꯤ ꯃꯈꯨꯠꯇ ꯑꯣꯏꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ, ꯑꯗꯨꯒ ꯆꯠꯈꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯦꯝꯕꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫
ꯃꯁꯤꯗꯒꯤ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯕꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯣ ꯄꯤꯔꯛꯅꯅꯕ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯂꯦꯝꯕꯁꯨ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯈꯪꯂꯗꯨꯅ ꯆꯐꯨꯗꯣ ꯄꯤꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯇꯞꯅ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯥꯌꯥꯝꯁꯤꯡꯗꯣ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯐꯨ ꯑꯗꯣ ꯐꯤ ꯑꯃꯅ ꯆꯦꯠꯅ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯃꯕꯨꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯈꯣꯡꯅꯥꯡ ꯑꯗꯣ ꯌꯧꯔꯗꯨꯅ ꯃꯕꯨꯡ ꯑꯗꯨꯗ ꯈꯔ ꯂꯨꯅ ꯇꯧꯊꯣꯛꯅꯅꯕ ꯍꯥꯏꯕꯗꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯈꯔ ꯂꯨꯅ ꯇꯧꯊꯣꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯔꯣꯟ ꯁꯨꯜꯂꯗꯨꯅ ꯐꯨꯝꯖꯤꯟꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯀꯤꯕ ꯐꯪꯅ ꯇꯧꯔꯝꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯑꯇꯤꯌꯥꯗ ꯃꯪꯂꯝꯕ ꯑꯃꯨꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯝꯃꯨꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯀꯤꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯝꯅꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯗꯨ ꯈꯪꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥ ꯂꯩꯃꯇꯣꯟꯕꯨ ꯀꯧꯊꯣꯛꯇꯨꯅ ꯏꯃꯨꯡꯗꯒꯤ ꯃꯩ ꯄꯨꯊꯣꯛꯍꯟꯗꯨꯅ ꯃꯩ ꯑꯗꯣ ꯑꯣꯛꯊꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯈꯨꯜꯁꯦ ꯍꯥꯟꯅꯗꯧꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯗꯤ ꯋꯥꯠꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯈꯔ ꯂꯩꯔꯤꯌꯦ ꯏꯃꯥ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯀꯤꯔꯝꯗꯕ ꯂꯦꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯨꯌꯦꯡ ꯌꯦꯡꯏ꯫ ꯃꯁꯤꯗꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯅꯅꯕ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯁꯣꯝꯗꯅ ꯇꯝꯃꯨꯗꯣ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯤ꯫ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯁꯤꯗ ꯑꯗꯨꯒ ꯃꯥꯅ ꯊꯥꯈꯤꯕ ꯕꯤꯕꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅꯁꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯁꯤꯗ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯃꯔꯣꯝꯗ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯏ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯕ ꯄꯤꯅꯅꯕ ꯍꯣꯠꯅꯔꯕꯗ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯉꯥꯛꯈꯤꯕꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏ ꯄꯥꯛꯇꯕ ꯑꯁꯤꯗ ꯇꯝꯃꯨꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯈꯤ꯫ ꯁꯣꯝꯗꯅ ꯕꯤꯕꯥꯍꯜ ꯍꯣꯏꯗ ꯊꯥꯔꯛꯈꯤꯕ ꯊꯋꯥꯏꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯕꯥꯍꯜꯗꯣ ꯃꯪꯑꯣꯏ ꯍꯥꯎꯑꯣꯏ ꯇꯥꯔꯛꯏ꯫ ꯊꯋꯥꯏ ꯑꯗꯣ ꯀꯅꯥꯁꯨ ꯅꯠꯇꯦ ꯕꯤꯕꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯞꯂꯗꯨꯅ ꯀꯧꯕ ꯍꯧꯔꯛꯏ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯞꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ ꯕꯤꯕꯥꯍꯜꯁꯨ ꯉꯁꯥꯏꯗꯒꯤ ꯃꯪꯑꯣꯏ ꯍꯥꯎꯑꯣꯏ ꯇꯥꯔꯝꯕꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯧꯗꯣꯔꯛꯄ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯞꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯛ ꯀꯨꯏꯅ ꯇꯧꯔꯛꯇ꯭ꯔꯒ ꯉꯁꯤꯅ ꯑꯃꯨꯛ ꯑꯁ ꯃꯁꯤꯒꯤ ꯃꯤ ꯐꯠꯇꯕꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯅ ꯀꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯕꯗꯣ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯈꯣꯟꯊꯥꯡꯖꯩꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯑꯩ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯅꯤ꯫ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯏꯃꯥ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯤꯌꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯅꯥꯍꯟꯕꯤꯗꯣ ꯀꯤꯔꯁꯨ ꯀꯤꯅ ꯃꯄꯨꯔꯣꯏꯕ ꯕꯤꯕꯥꯍꯜꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯎꯔꯦ ꯑꯉꯧꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯁꯅꯥꯍꯟꯕꯤꯁꯨ ꯀꯞꯂꯛꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯛꯏ꯫ ꯕꯤꯕꯥꯍꯜꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯉꯁꯤ ꯏꯆꯥꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯃꯗꯨꯗ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯂꯒ ꯇꯝꯃꯨꯅ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯍꯥꯏꯔꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯩꯔꯝꯂꯦꯟꯗ ꯑꯃꯨꯛꯇ ꯊꯥꯕꯤꯌꯨ꯫ ꯑꯩ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯤ꯫ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯒꯤ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ꯫ ꯑꯗꯨꯒ ꯏꯃꯥ ꯅꯅꯥꯎꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯕꯤꯕꯥꯍꯜꯁꯨ ꯀꯞꯂꯤ꯫
ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯣꯏꯔꯛꯂꯕꯅꯤꯅ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯀꯞꯇꯨꯅ ꯂꯩꯍꯧꯈꯤ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯂꯤ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯕꯤꯕꯥꯍꯜꯗꯣ ꯑꯃꯥꯏꯕꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯁꯅꯥꯍꯟꯕꯤꯅ ꯄꯨꯔꯗꯨꯅ ꯂꯥꯛꯏ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯗꯨꯛ ꯊꯥꯃꯩ ꯊꯥꯔꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯕꯥꯍꯜ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤꯗꯣ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯑꯗꯣ ꯂꯣꯏꯕ ꯉꯥꯏꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯔꯗꯨꯅ ꯁꯅꯥꯍꯟꯕꯤ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯁꯅꯥꯍꯟꯕꯤꯅ ꯊꯥꯗꯣꯏꯅ ꯍꯥꯏꯔꯝꯕ ꯑꯃꯗꯤ ꯇꯥꯃꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯣꯔꯦꯟꯁꯦ ꯂꯥꯏ ꯈꯣꯏꯔꯝꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯕꯤꯕꯥꯍꯜ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯝꯃꯤ ꯕꯤꯕꯥꯍꯜꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯔꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ ꯁꯅꯥꯍꯟꯕꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯇꯣꯟ ꯋꯥ ꯇꯥꯅꯔꯤ ꯂꯩꯃꯇꯣꯟꯅ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯔꯦ ꯃꯪꯂꯥꯏ ꯑꯗꯨꯗꯤ ꯁꯤꯗ ꯈꯣꯏꯔꯝꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯀꯝꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯦꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯂꯦꯝꯕ ꯊꯣꯔꯛꯄ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯅꯅꯕ ꯍꯥꯏꯔꯤ ꯁꯅꯥꯍꯟꯕꯤꯁꯨ ꯀꯟꯅ ꯍꯥꯏꯖꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯌꯥꯔꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯏꯃꯥꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯁꯤ ꯏꯃꯥꯁꯨ ꯃꯊꯟꯇ ꯂꯩꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅꯁꯨ ꯌꯥꯔꯤ ꯃꯁꯤꯗꯒꯤ ꯕꯤꯕꯥꯍꯜꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯕꯤꯕꯥꯍꯜꯅꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯃꯤ ꯕꯤꯕꯥꯍꯜꯁꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯅꯔꯤ ꯁꯣꯝꯗꯁꯨ ꯇꯝꯃꯨꯗꯣ ꯉꯁꯤꯗꯤ ꯁꯤꯔꯒꯁꯤ ꯆꯪꯂꯒ ꯆꯪ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯕꯨ ꯍꯥꯠꯂꯒꯦ ꯈꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯕꯤꯕꯥꯍꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯕꯨꯡ ꯄꯨꯟꯅ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯈ꯭ꯔꯤ ꯅꯨꯃꯤꯠꯇꯣ ꯅꯣꯡ ꯃꯪꯕꯒꯤ ꯃꯝꯁꯨ ꯌꯥꯝꯅ ꯃꯝꯈꯤ ꯇꯥꯃꯨꯗꯣ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯁꯦꯝ ꯁꯥꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯆꯩꯔꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯀꯤꯔꯛꯂꯤ ꯑꯁꯨꯝꯅ ꯀꯅꯥ ꯀꯅꯥ ꯇꯧꯅꯒꯦ ꯃꯁꯤꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯃꯆꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯅꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯁꯦ ꯀꯩꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯝꯃꯨꯗꯣ ꯃꯥꯒꯤ ꯊꯕꯛꯇ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯗ ꯃꯥꯅ ꯂꯥ ꯁꯦꯝꯕꯒꯤ ꯊꯝꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯊꯧꯕ ꯑꯗꯨꯅ ꯂꯦꯟꯈꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯣ ꯃꯉꯛ ꯁꯝꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯂꯦꯞꯇꯅ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯈꯤ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯣ ꯇꯔꯪ ꯆꯠꯈꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯗꯣ ꯌꯦꯡꯂꯗꯨꯅ ꯂꯩ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯆꯦ ꯑꯗꯨꯅ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯃꯨꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯛꯇꯨꯅ ꯂꯦꯟꯊꯠꯈꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯊꯥꯡꯅ ꯊꯤꯜꯂꯛꯄ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯤꯡꯉꯝꯗꯅ ꯃꯃꯥꯗ ꯌꯦꯡꯂꯝꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯑꯗꯨꯕꯨ ꯇꯥꯃꯨꯗꯤ ꯃꯆꯥ ꯁꯤꯕꯒꯤ ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯗꯦ ꯁꯤꯡꯅꯈꯣꯗꯅ ꯅꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯈꯣꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯅꯠꯇꯅ ꯀꯔꯤ ꯀꯥꯟꯅꯩ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯥꯅ ꯁꯦꯝꯂꯤꯕ ꯄꯣꯠꯆꯩ ꯑꯗꯣ ꯄꯨꯔꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯏ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯈꯟꯖꯩ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯊꯤꯟ ꯑꯃ ꯐꯥꯎꯔꯤꯕ ꯑꯁꯤꯕꯣ ꯀꯔꯤꯕꯨ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯔꯣꯟ ꯑꯃ ꯁꯨꯅꯗꯨꯅ ꯌꯦꯡꯂꯛꯏ ꯃꯗꯨꯗ ꯎꯔꯦ ꯇꯥꯃꯨꯅ ꯃꯆꯥ ꯑꯅꯤꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯎꯈꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯈꯤ ꯑꯗꯨꯕꯨ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯤ ꯑꯣꯏꯍꯧꯗ꯭ꯔꯦ ꯃꯥꯒꯤ ꯁꯌꯦꯡꯂꯣꯝꯒꯤ ꯉꯛꯁꯝꯗ ꯊꯥꯡ ꯃꯇꯣꯟꯅ ꯈꯤꯇꯪ
ꯂꯦꯡꯈꯤꯕꯒꯤ ꯏ ꯌꯥꯝꯅ ꯊꯣꯛꯄ ꯑꯣꯏꯔꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯃꯤꯠ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯍꯜꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯜꯁꯨ ꯉꯛꯄꯅ ꯊꯦꯡꯂꯩ ꯂꯣꯏꯅꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯩ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯜꯂꯨꯁꯤ ꯆꯪꯂꯨꯁꯤ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯧꯖꯤꯛꯇꯤ ꯆꯪꯂꯨꯈꯤꯅꯨ ꯂꯥꯏ ꯐꯠꯇꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯍꯧꯔꯒꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯁꯣꯝꯗꯁꯨ ꯇꯝꯃꯨꯗꯣ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯀꯧꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯄꯤꯕꯥꯍꯟ ꯑꯃꯗꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯏ ꯃꯗꯨꯗ ꯃꯥꯅ ꯊꯥꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯗꯗꯤ ꯑꯃꯠꯇ ꯆꯠꯇꯗꯅ ꯄꯤꯕꯥꯍꯜ ꯍꯣꯏꯗ ꯂꯣꯏꯅ ꯆꯠꯈꯤ ꯃꯗꯨꯗ ꯇꯝꯃꯨꯗꯣ ꯑꯉꯛꯄ ꯐꯥꯎꯏ ꯀꯔꯤꯅꯣ ꯑꯩꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯁꯅꯥꯍꯜꯕꯤ ꯍꯣꯏꯔꯣꯝꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦꯗꯅ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯂꯝꯕ ꯇꯥꯏ ꯅꯪ ꯉꯁꯤꯗꯤ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯪꯐꯝ ꯊꯤꯔꯛꯂꯦꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯂꯥꯏ ꯀꯌꯥ ꯊꯥꯗꯣꯔꯛꯏ ꯑꯁꯨꯝꯅ ꯑꯀꯟꯕ ꯂꯥꯌꯥꯝ ꯀꯌꯥ ꯊꯥꯗꯣꯛꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯛꯂꯦ ꯇꯝꯃꯨꯁꯨ ꯃꯁꯥꯗꯣ ꯋꯥꯊꯔꯛꯂꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯂꯤꯛꯂꯥꯏꯗ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯁꯣꯟꯕꯗꯒꯤ ꯇꯝꯃꯨꯒꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯍꯧꯔꯛꯂꯦ ꯇꯝꯃꯨꯁꯨ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯇꯝꯃꯨꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯉꯝꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯇꯝꯃꯨꯗꯣ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ मागे लाइसिंग अदो लोइना फाजनदुना थमखी असमना लैरिङै मतम मसिदा मंगलाइगी लाइ अदो लाक्ली अदुगा हाइनखिबगी मतुंग इन्ना मागी चक्था ओना लाइजिंग लेम्बीबु पियु हाइरक्ली मसिदगी तमुना लाइजिंग लेम्बीगी थवाइ लौबा चक्किबा लाइ पुनमक लाइजिंग लेम्बीना फाजनख्रे अदुना अतोप थवाइ ओना पीरगे हाइदुना तमुना हाइरमी अदुबु मंगलाई अदुना अतोप यारोइ नंगना हाइखिबदु पीबा ngамद्रबनिना नंग ओना पुबा ताबनी आसी हाइदुना तमुदो नमसिन्दुना मथवाइ लौख्रे सोमदुना लाइजिंग लेम्बीना लाइ फत्तबसिंग अदो लोइना लोइसिनख्रे अदुगा थादोइगी थवाइ अदुसु लाइरम लेंदा थिल्लुना नबा हाइदुना लाइसोन तिनसोन तौरी थादोइगी थवाइ अदो अंगौब फी सेतुना मखोइगी मांगदा चटलगी हाइबगी मतागुम मोमोन नोक्तुना मांगखी असमना मतमदो असुम हौकिबना नोंगालमदाइ ओइरक्ले मरुदा सना हनबिना लाइजिंग लेम्बिदा मंगी मंगलाई अदुदी कमदौवा हाइना हंगलई मरुदा लाइजिंग लेम्बिना हौजिक तौरिङै असिदा पुन्ना तहौरसी ngasai tongana thamkiba laigi pochai singado puthoroklo haibadagi pibahalna puthoktuna piki masidagi laijing lembina manglai adugisu lai khoiramba haurai asomna laiwa kaya soladuna thongal wangada pochai singado puduna thorakle aduga manglai gi chakthak piduna manglai ado tanthoklami aduga laijing lembido mangol tamna amuk changdakle masidagi nongsu ngalakle hajikti masa singdo अहिंग तुमदबगी यामना वानरी तंजा असिदा पिबाहलना तमुगी मसानुपी अनि अदुगी मरमदा हाइरई मरुदा लाइजिंग लेमिना यामना नुंगाइतना हाइरई असिंग तंजा गाइदुना लैरिबा मंगलाई अदुना ममा मचा मखोइ अहुमगी थवाइ पुख्री असमना हाइरकपा असिदा पिबाहल अमदी सना हलबिदो तमुगी मसानुपी अनि कैसु खगदबिदो मखोइ अनिगिदमक यामना नुंगाइजरमदि असमना लाइजिंग लेम्बी लैमतोन अमदी लेम्बदा पिबाहल अमदी सना हनबिना मखोइगी अवा फमदगी कनबिदुना थवाइ कनबिबगिदमक थागत वाहै कया हाइरदुना मखोइना ngамजबा तखिना खरा पीखी लाइजिंग लेबिसु हराव हराव लोकसिल्ली मसिगी मतुंग मखोइसु मयुम माइकै पांख्रै पिबाहल अमदी सना हनबिसु मयुम दुदा शांति फंगले खलदुना मोमोन नोक्तुना लेहौरै असमना अवाबा तरमलबा खुल्लेकै अदो महौसागी पुंसिदा हांजनदुना नुंगा याइफना लैखी वारी असि मतंग असिदा लोइजरी वारी असिदा सोइखिबा लांखिबा वाहि वता खिबि ताबिरिबा सिंगना पुक्सल चाउना ngakpigani वारी असिगी पातुसी खरा तेनख्रे मसिगिदमक्ता मयamna वारो बिरोइ मतुंग तारकपा वारी सिंगदा
नुंगाई नुंगाइबा असांग वरी कया हापजरकी मयामबु अरोइबता अमुक हन्ना खोइरुमजरी।